ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯌꯥꯝꯅ ꯋꯥꯔꯤꯁꯤꯒꯤ ꯃꯔꯝꯅ ꯃꯣꯏꯒꯤ ꯕꯕꯥꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯩꯌꯦꯕ꯫ ꯀꯃꯥꯏꯅ ꯉꯥꯎꯁꯟꯅꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤꯗ ꯑꯗꯒꯤ ꯖ꯭ꯋꯥꯔꯗ ꯁꯦꯜꯁ ꯌꯥꯝ ꯊꯥꯗꯕ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯉꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯖꯔꯛꯀꯦ꯫ ꯑꯗ ꯑꯉꯝꯁꯤꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏꯔꯁꯨ ꯉꯥꯡꯉꯁꯨ ꯑꯉꯝꯒꯤ ꯕꯕꯥꯁꯦ ꯀꯌꯥ ꯇꯥꯗꯦꯕꯀꯣ꯫ ꯑꯉꯝꯒ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯉꯝꯒꯤ ꯃꯆꯦ 3 ꯂꯩꯌꯦ, ꯅꯨꯄꯤ ꯉꯥꯛꯇ ꯃꯊꯪ ꯄꯣꯛꯂꯦ ꯀꯥꯏꯅꯀꯣ꯫ ꯑꯉꯝꯒꯤ ꯃꯃꯥꯁꯦ ꯃꯄꯥꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤ, ꯑꯗꯨꯒ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯝꯃꯦ, ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯕꯒꯤꯅꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ, ꯑꯩ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯗꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ꯫ ꯑꯗꯒꯤ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥ ꯇꯥꯟꯅꯕ ꯑꯣꯏꯅ ꯑꯉꯝꯁꯤꯁꯨ ꯄꯣꯛꯑꯦ, ꯑꯗꯨꯒ ꯑꯉꯝꯅ 3ꯁꯨꯕ ꯑꯣꯏꯔꯦꯗꯅꯀꯣ꯫ ꯑꯉꯝ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒ ꯑꯉꯝꯒꯤ ꯕꯕꯥꯁꯦ ꯂꯩꯁꯥꯕꯤ ꯑꯃꯒ ꯆꯦꯜꯂꯛꯑꯝꯃꯦ ꯍꯥꯏꯌꯦꯕꯀꯣ, ꯍꯥꯏꯗꯤ ꯃꯥꯗꯣ ꯄꯨꯁꯜꯂꯛꯑꯗꯕꯅꯤ ꯀꯥꯏꯅꯒ꯫ ꯑꯗꯒꯤ ꯂꯩꯖꯕ ꯂꯧꯁꯤꯡꯗꯣ ꯑꯗꯨꯗꯣ ꯌꯣꯟꯊꯣꯛꯑꯦ ꯍꯥꯏ, ꯌꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏ ꯏꯖꯗꯥꯕꯤ ꯄꯤꯅꯈꯤ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯂꯧꯁꯦ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯥꯡꯗ꯭ꯔꯤ ꯍꯥꯏꯕꯀꯣ, ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏ ꯂꯧꯁꯦ꯫ ꯂꯧ ꯌꯣꯟꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯔꯦꯝꯕ ꯁꯦꯜ ꯈꯔꯗꯣ ꯑꯗꯨꯅꯒ ꯑꯃꯨꯛ ꯖ꯭ꯋꯥꯔꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤ꯫ ꯑꯉꯝꯒꯤ ꯃꯄꯥꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯐꯠꯇꯕꯖꯥꯠꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯉꯝꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯈꯠꯅꯕ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯈ꯭ꯔꯒ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯀꯣ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯁꯥꯟꯅꯕ ꯀꯣ, ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯩꯈꯣই ꯀꯣꯛꯊꯛꯇ ꯄꯨꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯉꯝꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯖꯔꯦꯕꯀꯣ, ꯍꯥꯏꯗꯤ ꯃꯆꯦꯁꯤꯡꯅꯒ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯑꯉꯝꯒꯤ ꯃꯆꯦ 3ꯁꯦ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯩꯅꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯂꯩꯈꯤꯕꯒꯤꯔ ꯈꯪꯗ꯭ꯔꯦ, ꯉꯟꯅ ꯃꯌꯨم ꯄꯥꯟꯈꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯝꯕ ꯅꯠꯇꯕꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯉꯝ ꯍꯣꯏꯅ ꯁꯥꯟꯅꯔꯛꯄꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯈꯨꯂꯣꯛꯄꯤ, ꯁꯒꯥꯏ ꯆꯣꯡꯕꯤ, ꯑꯗꯨꯒ ꯀꯤꯡꯁ꯭ꯋꯥ, 1 10 ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ, ꯆꯔꯨ ꯂꯧꯕꯨꯛ ꯃꯔꯛꯇ ꯆꯔꯨꯒ ꯍꯨꯝꯃꯒ ꯁꯥꯟꯅꯕꯤ ꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ꯫ ꯎ ꯋꯥ ꯀꯥꯗꯅ ꯈꯣꯠꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯆꯟꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯛꯑꯦ꯫ ꯑꯗ ꯃꯣꯏꯅ ꯑꯌꯥꯝꯕ ꯁꯥꯟꯅꯔꯛꯄꯁꯦꯀꯣ, ꯑꯉꯝ ꯍꯣꯏꯅ ꯁꯥꯟꯅꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯆꯦꯉꯩ ꯂꯩꯔꯤꯉꯩꯗ ꯁꯥꯟꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯒ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ, ꯃꯄꯨ ꯄꯣꯛꯃꯤꯟꯅꯕꯀꯣ, ꯂꯇꯥꯅ ꯑꯃ ꯂꯩ, ꯑꯗꯒꯤ ꯈꯣꯏꯗꯨꯝꯅꯦ, ꯑꯗꯨꯒ ꯆꯟꯅꯦ, ꯃꯣꯏꯉꯩꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ꯫ ꯑꯇꯩ ꯃꯣꯏ ꯈꯛꯇꯗꯤ ꯅꯠꯇꯦꯕꯀꯣ ꯁꯥꯟꯅꯔꯤꯁꯦ, ꯑꯩꯅ ꯃꯃꯤꯡꯁꯦ ꯍꯣꯔꯦꯟ ꯃꯔꯨ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨ ꯈꯛꯇꯪ ꯄꯜꯂꯒ ꯍꯥꯏꯖꯔꯛꯄꯅꯦ꯫ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯗ ꯅꯍꯥꯟꯋꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯁꯥꯟꯅꯕ ꯀꯥꯟꯗ ꯂꯨꯍꯣꯡꯕꯤ ꯆꯥꯛꯊꯣꯡꯕꯤꯒ ꯌꯥꯝ ꯁꯥꯟꯅꯩꯗꯅ꯫ ꯂꯨꯍꯣꯡꯕꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯁꯤꯗ ꯂꯇꯥꯒ ꯈꯣꯏꯗꯨꯝꯒꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯕꯣꯔ ꯀꯩꯅꯥ ꯑꯣꯏꯍꯟꯗꯣꯏꯅꯦꯕ꯫ ꯂꯇꯥꯁꯦ ꯃꯃꯥꯏ ꯇꯕꯥꯛꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅ ꯐꯖꯩꯀꯣ, ꯑꯗꯨꯒ ꯃꯥꯁꯦ ꯃꯤ ꯂꯣꯏꯅꯕꯁꯨ ꯌꯥꯝ ꯍꯩ, ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏꯅ ꯆꯠꯆꯩꯌꯦꯕꯀꯣ ꯂꯇꯥꯁꯤꯗꯤ꯫ ꯑꯗꯨꯒ ꯈꯣꯏꯗꯨꯝ ꯍꯥꯏꯁꯤꯅ ꯃꯥꯁꯤꯅ ꯃꯁꯛꯁꯦ ꯈꯔ ꯊꯤ, ꯅꯣꯛꯅꯤꯡ ꯁꯛꯇꯥ ꯆꯦꯜꯂꯦ, ꯈꯔꯁꯨ ꯄꯪꯇꯛ ꯁꯨꯗꯛ ꯇꯧꯋꯦꯕꯀꯣ꯫ ꯑꯗꯨꯒ ꯆꯜꯂꯅ ꯑꯃ ꯂꯩꯀꯣ, ꯆꯟꯁꯦ ꯃꯥꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯑꯗꯨꯒ ꯆꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ, ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯗꯨꯗ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯗ ꯆꯜꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯜ ꯍꯣꯏꯗꯤ ꯃꯣꯏ ꯕꯕꯥ ꯊꯕꯛ ꯇꯧꯕꯅꯤꯅꯀꯣ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯦ꯫ ꯄꯥꯌꯜꯒ ꯁꯤꯗꯅ, ꯑꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯟꯅꯗꯕ ꯈꯨꯖꯤꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯒꯤ ꯈꯨꯖꯤꯒ ꯁꯤꯟꯅꯕꯁꯦ ꯃꯇꯝꯗ ꯃꯥꯗꯤ ꯑꯇꯥꯡꯕ ꯂꯤꯛꯂꯤꯒꯤ ꯈꯨꯖꯤꯒ ꯍꯥꯏꯌꯦ, ꯈꯪꯗꯦ, ꯑꯗꯨꯒꯁꯦ ꯁꯤꯔꯛꯑꯦ꯫ ꯂꯇꯥ ꯍꯣꯏꯅ ꯆꯥꯒꯤ ꯈꯨꯖꯤꯁꯦ ꯁꯤꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯗꯤ ꯍꯟꯗꯦ꯫ ꯂꯇꯥꯒ ꯆꯟꯒꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯆꯟꯅ ꯂꯇꯥꯁꯦ ꯌꯥꯝꯅ ꯇꯤꯟꯅꯅꯤꯡꯉꯦꯕ, ꯃꯔꯝꯗꯤ ꯂꯇꯥꯁꯦ ꯃꯤ ꯂꯣꯏꯅꯕ ꯌꯥꯝ ꯍꯩꯕꯅꯤꯅ꯫ ꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯅ, ꯑꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯣꯠꯀ ꯍꯨꯔꯥꯟꯃꯤꯟꯅꯗꯅ, ꯌꯥꯎꯁꯪꯒꯤ ꯆꯥꯛꯀ ꯆꯥꯅꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯔꯛꯏ꯫ ꯌꯥꯎꯁꯪꯒꯤ ꯆꯥꯛ ꯆꯥꯅꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯇꯥ ꯍꯣꯏꯗ ꯍꯦꯛ ꯆꯥꯅꯔꯛꯑꯦ꯫ ꯑꯗꯣ ꯈꯣꯏꯗꯨꯝ ꯍꯣꯏ, ꯑꯉꯝ ꯍꯣꯏ ꯃꯣꯏꯅ ꯌꯥꯎꯔꯛꯏꯁꯤꯅ ꯃꯣꯏꯅ ꯇꯨꯡꯗ ꯁꯦꯟ ꯈꯥꯏꯕ ꯂꯥꯞꯅ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯕꯣꯗꯤꯒꯥꯔꯗꯀꯤ ꯇꯥꯏꯞꯇ ꯏꯟꯅꯕꯤꯔꯤꯅꯤ, ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯗꯣꯏꯅꯤꯀꯣ ꯍꯥꯏꯔꯒ ꯃꯣꯏꯕꯨ ꯍꯦꯛ ꯌꯥꯎꯍꯜꯂꯤꯀꯣ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯇꯝꯗꯣ꯫ ꯑꯗꯣ ꯁꯨꯝ ꯍꯧꯈ꯭ꯔꯦ, ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯂꯣꯏꯅ ꯇꯝꯅꯔꯤꯀꯣ꯫ ꯑꯗꯨꯒ ꯑꯉꯝꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯗꯕ ꯏꯃꯨꯡ ꯑꯣꯏꯔꯒꯁꯨ ꯃꯃꯥꯅ ꯃꯥꯃꯗꯤ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯁꯦꯝꯒꯦ ꯈꯟꯕꯒꯤ ꯁꯦꯝꯖꯩꯌꯦꯕꯀꯣ꯫ ꯃꯆꯦꯁꯤꯡꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ나 ꯃꯥ ꯃꯊꯟꯇ ꯉꯥꯏꯍꯧꯔꯕꯅꯤꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ꯫ ꯑꯗꯨꯒ ꯆꯜ ꯍꯣꯏ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯄꯨꯟꯕꯗꯤ ꯅꯠꯇꯦ꯫ ꯆꯟꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯇꯥ ꯍꯣꯏ ꯍꯣꯏꯁꯤꯅ ꯑꯉꯝ ꯍꯣꯏꯁꯤꯅ 10 ꯊꯥꯔꯝꯗꯥꯏꯒꯤ ꯊꯥ ꯑꯃꯈꯛꯇꯒ ꯉꯥꯏꯔꯀꯥꯟꯗꯣ ꯑꯗꯨꯋꯥꯏꯗꯒ ꯕꯣꯔꯗꯤꯡꯗꯒ ꯂꯩꯇ ꯌꯥꯗꯕꯒꯤ ꯇꯥꯏꯞꯇ ꯂꯩꯖꯕꯗꯣ ꯑꯣꯏꯌꯦ꯫ ꯁꯤꯗꯒꯤ
10गी exam se loiraga yumda leinaba matamne chal hoigidi awat apase karimta leitabani ko wade aduga lata hoigidi wabanina khogi santhi khunba khara chat dipiru hekpa khara chat nong khara taragana ko khogi labuk apa ko tharoi khunba khara chat phunin hekpa khara chat adai khoi ingdam da matam gi lowe gi ba matam ga oiragana ko charu ga se paira ga hol ba chaleba angam hoi lata hoise adubu chansu adai du lairabani na adai da pobani na leiba leitabagi wa ngak natana khogi yawning bado ko nungai ga daboi ning dana mana lata gi matung he inaraga yawe ba ko pungkak chawnare dana dum class 10 ga tha bai sidi khoi khar inkhalakpa matamni sida moise mayamna dum laknai sina ko lata ga khoidum ga se hekta lakna biwa mayamna lata se saugande khoidum na ga ipung pangai harau jadune ba mana harau sina khoidum na harau sina lata se masak phase ba madi aseng ma yoina khanba lata na di dum haina kishu khanba laiti ai khoidum gi sakta du da lata na nusi ga da sakta pande ba ko sidagi thabal chongba numit amane thabal chongba numit sida kamaina tawge da moise thabal chongba chatchi hai ada mogi lamdu duna ti chongje khara lape ba ko lapasta khoi okto wire ga chache sini okto se mogi makhura magi lei ko makhura ma se mangau khara thi ma su ko hita ka pe amani ga chinga dim harau ko pu pura chatpani magi nupi ne tawraga khogi angang sing har ga di khoi lata khoidum chan ko angam moi khakta di natte ko mayam su yaw moi mama na mayam moi nipan mapan ko moi tara mukti orang ga da ma le hai ada tara muk se chatle ba ko ada chalaga thabal chongum se yore thabal chongmam yobasida khoilata hoi chal hoi se moi mama na bi nupi mari manga yobasi changjalaga paingre chongre yam nungai na chonge ade sona ka khoidum hoi angam hoi moi nupa ngai dusu khangna bani na paira ka chonge paiba kan sida angamna changi khudang se pai bako khudang se pai ga marakta palang thadalaga nupa ma khakna pai re bako nupa ma na pai ga ngak chong bo sida ko angam sina mu khutto thado ga khogi nupa palang thadalaga pai ba nupa du ga changa gi karak sida mu pai re pai ga angamna changi na kong sida hai ba mi pai ya hai da pahela kanu na ngaw bro palang thadalai do sine ba adai du da channa khome mi na pai ga hai ga ai ka da bai paheloi du no mi na ngaw hai gi ro dro gan hai segi chonge chongmudagi sing khorang tan mo sing thakpa leiba thongna re aduga paisa yawna dabani chandi mama dagi paisa myam lor e bako maga manaw no piga la e bako laga moise asapo ka chai adu sapo sabje october da saba jani da channa tholak pada adum angam su yawe dana ada moi bani se phammaga moi ani humje toroga asapo se chai ade lata si mathak ma di masak ma to khar phajabina nupa na hana ga haim to asapo ka se piri hadi october manak to da moi sum phammaga october da la ini se akhangba ge asapo le pisale ko asapo se moi myam chaminare khoidum na ga chaba asapo sti mai pema uncle sip kai se mi di amom pai hoknai khoidum gi di mako khobam na par hu e hai hadi chak lama bazani da khoidum se adu mitadi chaba ka se chan se ma se yirum bora yam cha je hai ba ko yirum bora se ma na leire ga sa ba sida khoi ok tre na hai ba khar chamin yirum bora di matam da tang su tang e na ko hosu dum tang e da ok tre na hai re adagi khar dum thongna gre thaban chong na chong ba legi yeng ba chanagi kan sida chan se ma di yirum bora se chaning bagi mana khangi se matam moi mayam du chamina di bo oro duna moi myam se khra kan sida ai yirum bora se ung leraga cha hoge ne mana pi moi bani se ingi tongna ga le hobo ba ada lata da channa di hai se yirum bora sa gi sin ngak tang le hobo lata na ai thabal chongningi chongge sin sai lata di thabal chongom da ha ama do hairam ne wakhal do khra nungai be chong mo changre ko irang to bagi ada angam na hange ba ko chan sida nang yirum bora kya chaningi no na chana as ai mayam changam ni mayam chaning ai chakla mai chak su charakte yumda su tharoi thongo bune chak charakte haib jani da are angam jina mana yirum bora se leire man ha elupa en khai yaur a cc ge loi leira age sine bako ada channa leira ka noi bisa pibira ken ha ai leira ke ha ga leire e ko anga kena angam na yirum bora se lepa en khai gi leire matam du da manga tawi ha yirum bora se amata tra pi bijane anda manau pine dagi angam ne chan ne moi hom se chamin na re segi ising amung lai re ko dagi chan na so support lai ko angam gi haidi angam hoi imung se wai khang bani na mana paisa se angam de chatho ke se khan gi de sumaina harau moi se hale e thaban jong ba se hala aga lai badagi noma lata na ko kupsu sa ba kan si ta hai ba chanda no hono kenum te hai dog lai sine ba
Chandi ka shu thudu pa khande ma se ada kari wano hayo hayo sini latana kona haige tumina haige sine ba ko Channa khali sina lata gi magi nushina ba nupa se phangjana ba zala natraga mangoda nupa anoba ma hair aba zala na khanja ba do ko Chalo imungna paisa yam pai hai ba gi wani masak khajabdi lata hoine heli poni lagi kopsu sabagi kon pheng bolora kan si do ko lata na chanda ai wam haige nang saudi saur kanu ko sine ba ko to channa ke do ba saudi no hairo o sine ba ko Angamna nang se kaino wa khan ba mali nangi maram da hangaga lei sine ba ada chanse ma se nokning ba har ga di inkala ko matam ni ko naksu amna naknari sumna tagi leirak amani leirak ama leiraga angam hogi kaino da chang pare yet thang barom da angam hogi thonga leire ada kitang amuk chalaga ko leirak haido thongan khaidok pu kon thong hai tar ne ada lata hoi kon thong leire kitang amuk chalaga Chal hoigi kon thong ne ba chal hoigi na oirom da aduga angam hoigi na yetlom da ne yam nakna ba yum ne hai tare ne ko ingkhol hingo nung sagai di mana da ba ko hingo nung hai dora le kai hai dora ade tu da noning ba phau gi ma se aduga mamang da su hairak ki ba le ga su tang ta na nungsi ba koina ba di chan gi se le yak te ba ko harau masu yaning bagi mong ama ule chansina yaning bai mong si nusi baira pam baira ado da kem ta khangde inkal ba matam da mong da phau gi ba ko gi inkal bagi ihul do ado khakta ne ba ka kari hai go hai no hai yare na khungro sine ba sidagi moi bani se tumin na nusi na ba haure tumin nusi na ba se matam da ko letter se am thanai hai ko letter se khoi hausi kan gi smaina envelope to kai daga hap to na khotna to de thaina ngai su envelope to kai da hapnei hai dana adumaya to de akhoi gi changa angam ga nusina matam di letter se khutup ama tawe khoi gi yam phasana thuppa ga ne khoi karakta ma hapchal le na hai ai khang de si ja hai ga hapchal yam pinei hai ba ko pire e tuga angam na su mongon da pia ko matam da id laiba machani la na khangunu khotkunu aina nang khanjar ise class 6 tagi khalakpani kai yamna hai e hai ko gi nokning bodo chansina di yam thaja da bodo ko aduga mangonda sumaina hairpagi nushirira natraga ithak yang na tawira dumadi khangde manus dum yagre pakhoje piraga moi bani se lona nungshinaraga angam sina yamba matamda khogi ngaktang mogidi noba kumba chaba se pulap chaya bo ko noba makhong daga phamaga phakka tharaga pulap ko chaba sida chance kitang phambada angamna magi awaba wari se chanda he li akhoi bana khoi mana mar thanga da pesa do jwara thado mi khoi ma khoba dem khanei khoi ma do khoi bana khujai na thombi bagi marai bak to pomaga le hawi kholawi kan sigumba yamna koi daba wari se angamna chanda he saye tawbagi di angamgi mapa se mathong di lam sadra bazani da phasu am phataba sumaina hogre ko wari sana hogi budagi exam haidore exam yaunare badagi 11 kanare changi di magi di smartphone ama laibire ko yugi mina aduga angamgi di magi di phone se pai deba ko pai deba dagi masu khoi marakra dum kaino satpado khulangumba kaigumba chatpado mama di ningai taraga masu changi phone laigre aduna magi su mobile ama laige na khamani masu keypad ama pai ko amanba ma nupani thoba me taraga laigi bisani dastagi moini se khoi message thane naktiam na naknari bu poni ko ler ama khaktani aduga matam da pa ahungi message se aircell to cell hai doira boda tu boda yam thome ha adugi pa ahungi message to adu do he thana bazani da ada matam da message se chama da gi hena su thaba yada haidi marak adugi mamang da message mayam thamanda na thaba yada badagi chama na akang nabi ama pibedo adu da gi chama di hena thana ba yaba na the moi bani na research nebam da moi bani the phangjana ba ya haidi channa su angam da thana ba message pack to level lakpa angam da su chanda thana ba message pack dukan di moi da dugi ama khak lei bani na ko moi bani se phangjana ba ga yaw ya message yam na thane ada nongma phone wari sane ko phone wari sanab se yamna tangna sanabane chandi manaw nupi ga tummi ko aduga angam di madi mathanta tumme da tangna phone wari sanaba sida moi mama se kathen halak moi mama na angam gi mama na kathen halak pa se pung nipan ta ba yawi mapan ta ba yawi nongdam nai de ba ko mama na angam gi damakta khogi macha gi damakta
kaithai ngamok lejarak pajani kaithai ngamok se numi se yerum bora lerakpa the yerum bora leri haib channa adudi hauni nge sine bako khanghongdana madi yerum bora se yamna pamjabagi hairubako sigi wahai se tabasida angam se bora sai puraga lakke nang noi thongan bok to tholo sine ba chanse chadi chani ga su ikai ba madi phaw yarni dai na khumme ado angam na hai ai noi thongan da lepaga leirage nang tholo kuire phat kan hairga thoi ko nakna bani na ma su prap chen thoi ada yamna nungshi numi se thabalnaga brak phawdo nungdangi pung mapan nipal mapal hai se thengidna chak toknabagi walking chatnaba dagi khogi glass amani chingba kangmunaga khogi dum hangada chanaba natana atai thudongna chanadredana ka thonga da lepa me kyam phajei moja phrit mantak toba angauba ma haite masu thoktaba moja phrit ama ayuk nungdin da su dum litpa ko dinami dang da udraga su ayuk nungdin da litpa moja phrit aman bani hai se channa dum khange ba ko aduga mana class 10 karingi da magi school gi khongrau hai tarene adudumaga setlaga ma se makuta che ma pairaga leirame ko chanse thoe aduga phire ko yirumbora ni phongphong sai ko yirumbora se ani chamino ko noi na no ko chamino ka hai ko chanse ma se pusalaga change mano pi de bijya di kana na pire no do hanga do ba hangba dai di ma se mathanda to minna chai hai hawdem hawe hai ko lo na jaba se aduga lo na jaba shu yam di wai hai ba ma se su wana jaba ho de na ma se washroom da changa ga chai yam na hawgi hai angamgi wahai ko magi awaba nungai ba khuding makse chanda khuding mak share tawe ko ade lata ga da ko duga lata ga mo ga se tha da hanabani lata ga angam ga se maming adum kaunai ko angam se wadi yam na ware magi punsi se ngahak ta nungmo ta pothabam khangdaba formai sanaba dane changa angam ga se angam se phone ta kalthakiba mapana wanga ga machin thiba mama da phuba tawbam khangdaba upai leitraga na angam do onjala khatnaba angam ga mapa ga he khatnaba sumai tawbasida angam na changi mamang da ikai zabagi lo naba hek taweba channa su angam se khra dum nushiba hore adagi moigi imung da thongba ahawba posa ama leiba matamda angam se pijaninge buko angam hoi imung jeng se nongmagi wala chabane matam da khogi ayen jeng se sumaina chang nai na su yelam da bi malai dai ne khangra adum wala ga chaba kangmu na pangwa da wan badagi jeng se ahawba seng cha de ba ko mi myang gi lo leinaraga su angam hoi gi di lo leite ba astagi channa ko man yam nungai taba hai tai ne chaka se cherang daga yom ga cha athot ba hawba thong se cherang daga yom du ne mana nong phado ko thong se aduga pi duine ba adagi angam hogi ko mogi ngari leitre na ngari leite haibase channa pi duine ma mayam bi bi ningamde haibi wani ngari thum morok thawda mana leibadi nati moi mungi leya thambadagi angongi mana khar pire ba ko nungshi mari se yamna chesanare moi ani se angam di madi aphang phang thamu se sui hadi form fill up tongno pisa leite khotte mamana lalon jabai wani hana dagi putharaga leibe imung ni na ko kitang hek lerakpada dum singtokna bhona ade angam su ko moisu thabak se adum sugan ba midane ba moise khwai dagi nokning ba haidoira khwai dagi singba oidera ko angam ga changa nungsini haib se laikai kanam tana khangde ba laikai na khangisina ne khoidum kala ta ka se nungsine sine ba haidi khoidum ne irang pangsada sagatchaba magi momon minokse ubasida dei latana ga masang mato khra phaja mayam na ga lakna basida hoi mayam hek man ba do oi ba hai tare ne chanse ma masa yoina ma se mabuk yam lu ba mini ko mabuk se yam na lu je aduga angam se ma su mabuk adum lu ba mini haidi manung mapal naina chatpa oi doira kaino khangde moi bani se lichat che mane haidi manung dana ama mapan dana ama mi mamang da uthok taba khanghan da se yamna hai ba angam su chansu manung dana romance di mai tari ba moi ani se aduga lau khulang kumba kan se angam se adum yawi chalhoi lau khulanga hai ba kanda angam hoi de mo dai dugi nupa si se yawe ada angam hoina ga chalhoi lau da kumgradi chan se lebam sapang khang di hai haita pota thinda ba se am chatning ma se lau lingba ga ko lingba matam da ko bit yam leisa ba do de sidagi nongma
angam mathandana chalhoi low se moi phot pa haibra low phot podo adu angam noina pholon haib angam se haishu haibagi moi se nak sunak na bai angam nang amta tawbiyo khopiyo haibadagi ko angam mathanda chalhoi labuk sida low photle haib ko low do photle dudi khangde isu lawai masa ojaraga su khangjade sigi numise mamana thaudarambani changi mamana ko changi manau nupisiga changa noibani labuk ta chalaga haitha pota thindaru so na haiba ko changi mamana ko changi khoi mama gi mapam da thaudo ma thok pai chat khiba ko adagi chanse ma se mathan da chatninge ba ko haibadi manau nupi yar ga diam yahoning da ba do da mana manau nupi da chalasila waru thu prabab thuna lo shalo sineba manau nupi asnu saga sar kan tan ta ling ha le sa si sineba adagi channa ko manau nupi se nang imung gi si malo shalamo adu ai chalu rage sineba manau pi di ipang pang gira kai nu khang di matam du da khang da bina hoena harau na ya thora ga ma chan jam harau ko asmana nimitu da puta ba haita pota se nimitu da haita pota puta ba se hawai se chana se ngawe ba ko chana ga bori ga mangaure aduga mama na di changang lo haiba anda channa ai di changang thakning di changau thakning duna mi ma khaktani na changho dum lon biragen haiman sangau se lo le kelam pudai hai ko nungsibada pijaning basidi ma panai pote da ada sab kelam pudai nangron to budai ar kelam pudare di chana ne ko adu bori ngau bune de gi thum khra til ho khra ha pe moro khra hap chala ma se pudare ba ko ni pudaraga kwa sulai ko angam se kwa sada chai hai ko kwa sada khaga chai jadra sa banataba sada ga se leirga ma se as labuk de mi di labuk de satpa se mai ga se chandon taina ga chali dana as numi se ma foundation ga thajala ga kwai ke da ba mal halaga yam pasana ke salaga ke de mal hanbi gai daine de frika se ahan baga lit laga ma se akela tok se badu haidi ma pa su leite pa thang phamda le mama na mabo haida manau pi ne imung da akela da tor se badu khangbra ke ba se manau pi u khi gadra khan bagi lo di ke se ba ma se satilam tup salaga makok ta phi mo up salaga ma se chale yam thina bit leina chale yam phajai ko haidi labuk ta ko labuki marak ta satpa tharo thambal tharik tha se sina phajaba sidi aduki matik phajai hai yam phajaram gani haidi khogi labuk se lo khra hauraga ko thamna mayam marak tu da thambal angang bodu aduna ngaksa ngangna nuksana ga phudarak pagi kaino maka phalna au malang bana liri humaga hain humaga khogi kaino se thambal se brown red oidena pink oidena ko pink oraga adu yam phasana satpa khogi ising khogi labuk ta khogi lurap na leiba thentak na leiraga ising diam luba si mathamna tharik tha tharo na ko lit khatlaga satpagi khuphaja do ko alabuk ta mapung oina thambal tharo tharik tha haibagi wani adu nattaba lei macha angauba ko aishu khangi pisa oibudo adugumba lei makhal mayam ade use oyana ga as khangde adu ke matik phajabado yengba matamda pungning yam hubado ko jangi thamoi se khogi tanik bado khwaidagi nushi jare ko nushinaba amagi manakta chatpa matamda mangonda thambal adagi leiba lengli paliba adagi labuk lamang usek uyana mangonda langnarak pado nanga tori do khange ka haibe monda mathanda ikai jabado ikai na ma se angamgi manak yore ko angamgi manak sta ma se changsan mangam de haibe ko adai changsan mangam da badagi maming kauge su hek ngamdabi adagi nang ma haina season object tanbi adagi nushinai nin damsa da kauge adusu ngamdabi yam thina romantic oi ko mai khunung sina sisu ada ngam dei ma se lei ada angam sina ko mai nak ta change la o si da phamu la o ka hai ada kyam lorage khotlage gana hangi masu elo labuk sina kamai toino kholino dugi knowledge ka shu lei bana te da chandi hangdia da be ikai khangdagi hangi bane yobudai mana changau se phasana haire boko changau se haire adagi chana se ke kamana phasana kotharaga thamna se angamna thamna se he aduga thamna se he ga thamna ji da hapaga ko chare matam du da channadi la di pujarakpa moi da di la nung thamna se mara du kai je ba da thamna da hapaga chabadi hawe ka hina ba da angamna thamna hekse bani da adai thambal phaja ba ahum mari ma he ga su pisale mon wa kem haide bi thamcheti yaude ado nungsana ga sabadu da thambal mara leje da mi thambal phaja sa sabado hekta la birak pudu da nungsi kudo ni khallaga
ꯆꯟꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯧꯋꯤ ꯆꯟꯒꯤ ꯆꯅꯥ ꯀꯥꯡꯍꯧ ꯉꯧꯕꯁꯤ ꯎꯕꯁꯤꯗꯀꯣ ꯑꯉꯝꯅ ꯈꯪꯍꯧꯗꯅ ꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯔꯛꯑꯦ ꯑꯁꯤꯗꯤ ꯆꯥꯛꯀ ꯆꯥꯔꯗꯤ ꯍꯥꯎꯅꯤ ꯍꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤꯗꯃꯛꯇ ꯐꯖꯅ ꯄꯤꯖꯔꯦ ꯈꯜꯂꯒ ꯆꯥꯛ ꯌꯥꯎꯔꯛꯑꯧꯗꯕꯗꯣ ꯆꯥꯛꯁꯨ ꯄꯨꯊꯕꯤꯔꯝꯃꯗꯤ ꯀꯥꯏꯅꯒ ꯈꯜꯂꯦ ꯑꯗꯒꯤ ꯊꯛꯃꯤꯟꯅꯔꯦ ꯆꯥꯃꯤꯟꯅꯔꯦ ꯆꯟꯗꯤ ꯃꯥꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕꯁꯦ ꯑꯣꯏꯗꯦꯕꯀꯣ ꯅꯨꯡꯁꯤꯕꯨꯔ ꯄꯨꯛ ꯄꯛꯊꯟ ꯊꯟꯀꯠꯂꯤ ꯑꯉꯝꯗꯤ ꯌꯥꯝ ꯐꯖꯅ ꯆꯥꯈꯤꯀꯣ ꯍꯥꯏꯗꯤ ꯍꯨꯃꯥꯡꯒꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯏ ꯍꯥꯏꯀꯣ ꯅꯥꯇꯣꯟ ꯑꯅꯤ ꯀꯥꯔꯛꯇꯒꯤꯀꯣ ꯍꯨꯃꯥꯡꯒꯁꯦ ꯆꯦꯟꯗꯕꯤ ꯊꯕꯛꯀ ꯁꯨꯔꯨꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯍꯥꯏ ꯍꯨꯃꯥꯡ ꯃꯅꯨꯡꯒꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯋꯥꯅ ꯁꯨꯔꯕꯅꯤꯅ ꯅꯨꯄꯥꯅꯤꯅ ꯍꯨꯃꯥꯡꯗꯣ ꯍꯦꯟꯅ ꯊꯣꯛꯄꯩ ꯍꯨꯃꯥꯡ ꯃꯅꯝꯒ ꯂꯥꯛꯄꯗꯣ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯍꯨꯝꯕꯗꯀꯣ ꯅꯨꯡꯁꯤꯕꯁꯤꯗꯤ ꯍꯨꯃꯥꯡ ꯃꯅꯝꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤ ꯍꯥꯏ ꯀꯩꯅꯣ ꯃꯅꯝ ꯅꯠꯇꯦꯀꯣ ꯅꯝꯊꯤꯕ ꯃꯅꯝ ꯅꯠꯇꯦ ꯍꯨꯃꯥꯡ ꯃꯅꯝꯗꯁꯨ ꯅꯨꯡꯁꯤꯕ ꯃꯅꯝꯅꯦꯌꯦꯀꯣ ꯀꯩꯅꯣ ꯑꯩ ꯍꯨꯃꯥꯡ ꯃꯅꯝꯗ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯩ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯉꯝꯒꯤ ꯍꯨꯃꯥꯡ ꯃꯅꯝꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯆꯟꯅ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯔꯕ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯩ ꯃꯣꯏ ꯑꯅꯤꯅ ꯎꯅꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯃꯣꯏꯕꯥꯅꯤꯁꯨ ꯇꯣꯉꯥꯟꯕ ꯎꯅꯕꯝ ꯅꯨꯡꯁꯤꯅꯕꯝ ꯂꯩꯖꯩꯅꯤꯗꯅꯀꯣ ꯑꯉꯝꯒꯤ ꯒꯥꯔꯤꯒ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦꯗ ꯈꯔ ꯆꯠꯂꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕꯝꯁꯦ ꯎꯅꯩꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯎꯅꯔꯀꯥꯟꯁꯤꯗ ꯑꯗꯨꯝ ꯎꯅꯔꯤꯕ ꯃꯤꯁꯛꯇꯨꯅ ꯈꯪꯕꯗꯣ ꯁꯤꯗꯤ ꯂꯝ ꯑꯔꯥꯞꯄꯗꯩ ꯃꯤ ꯉꯥꯛꯇꯅꯤꯗꯅ ꯂꯥꯛꯏꯁꯦ ꯀꯥꯏ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯊꯥꯞꯅ ꯆꯠꯂꯒ ꯎꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯨꯗꯕꯀꯣ ꯑꯗꯩ ꯃꯣꯏꯕꯥꯅꯤꯁꯦ ꯆꯪꯉꯒ ꯎꯅꯩꯀꯣ ꯑꯆꯥꯄꯣꯠ ꯆꯥꯐꯝꯁꯤꯗ ꯑꯗꯒꯤ ꯃꯣꯏꯕꯥꯅꯤꯅ ꯆꯠꯂꯤꯕ ꯎꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯍꯧꯕꯖꯥꯠꯅꯤ ꯑꯗꯒꯤ ꯈꯪꯕ ꯈꯣꯠꯄ ꯌꯥꯎꯕꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯗꯤ ꯍꯦꯛ ꯆꯨꯝꯅ ꯆꯠꯃꯤꯟꯅꯩ ꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯩ ꯖꯥꯠꯂ ꯀꯥꯏꯅ ꯅꯤꯝꯐꯨ ꯉꯥꯡꯅꯕ ꯈꯣꯠꯄ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯌꯥꯎꯕꯗꯒꯤꯀꯣ ꯆꯟꯒꯤ ꯃꯃꯥꯅ ꯇꯥꯔꯦ ꯆꯟꯒꯤ ꯃꯃꯥꯅ ꯍꯪꯉꯦꯕ ꯆꯟꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯈꯨꯝꯃꯤ ꯃꯥꯁꯨ ꯌꯥꯝ ꯃꯥꯜꯍꯟꯕꯗꯣꯀꯣ ꯀꯅꯥ ꯍꯥꯏꯅꯣ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯗꯤ ꯊꯦꯡꯅꯕꯅꯤ ꯈꯣꯠꯄꯅꯤ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯁꯥꯎꯖꯟꯅꯔꯦ ꯃꯤꯅ ꯍꯥꯏꯅꯕꯩ ꯋꯥꯅꯤ ꯑꯗ ꯆꯟꯒꯤ ꯃꯃꯥꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯃꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯄꯨꯟꯕ ꯌꯥꯄꯣꯠꯇꯦ ꯀꯧꯅ ꯉꯥꯡꯅ ꯌꯥꯝ ꯇꯧꯔꯨꯅꯨ ꯊꯕꯛ ꯏꯪꯈꯥꯡꯗꯕꯨ ꯁꯨꯝ ꯄꯪꯂꯤ ꯍꯥꯎꯔꯤ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕꯩ ꯋꯥꯅꯤ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯃꯊꯣꯡ ꯃꯔꯝ ꯆꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯃꯣꯏꯒꯤꯁꯤꯗꯤ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯂꯇꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯕꯗꯣ ꯍꯥꯏꯗꯤ ꯆꯟꯒꯤ ꯃꯃꯥꯅ ꯃꯣꯏ ꯁꯣꯝ ꯀꯣꯂꯨꯞꯁꯤ ꯌꯦꯡꯉꯨ ꯖꯨꯒꯣꯠ ꯋꯥꯏꯔꯣꯝ ꯑꯝꯇ ꯆꯥꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯁꯤꯒꯤ ꯊꯃꯣꯏꯁꯤꯗ ꯆꯟꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯃꯃꯥꯁꯦ ꯌꯥꯝ ꯋꯥꯔꯧꯋꯦꯕ ꯑꯗꯣ ꯃꯥꯅ ꯈꯨꯝꯃꯨꯔꯒꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯈꯪꯉꯅꯤꯅ ꯈꯟꯕꯒꯤ ꯃꯥꯁꯦ ꯈꯨꯝꯈꯤꯗ꯭ꯔꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯀꯣ ꯑꯉꯝ ꯍꯣꯏꯒꯤ ꯃꯆꯦꯗꯤ ꯑꯍꯨꯝꯅꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯁꯦꯀꯣ ꯂꯩꯗꯤ ꯂꯩꯇꯕ ꯃꯆꯦꯗꯨꯝ ꯍꯥꯏꯗꯤ ꯃꯆꯦꯁꯤꯡꯁꯤꯁꯨ ꯅꯤꯉꯣꯜ ꯑꯃꯅꯤ ꯃꯤꯒꯤꯁꯨ ꯃꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯤꯕ ꯃꯐꯝꯗꯨꯗ ꯃꯧ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯅꯤꯅꯀꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅ ꯁꯤ ꯇꯧꯔꯛꯏ ꯇꯧꯔꯛꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯦꯕꯀꯣ ꯑꯗꯩ ꯃꯆꯦ ꯈꯤꯇꯪ ꯐꯤꯕꯝ ꯆꯥꯖꯕ ꯀꯥꯡꯕꯨꯅ ꯑꯩ ꯁꯦꯜ ꯁꯤꯉꯩ ꯄꯤꯔꯛꯀꯦ ꯅꯣꯏ ꯁꯤꯁꯦ ꯇꯧꯔꯛꯑꯦꯅ ꯈꯨꯝꯃꯨꯀꯣ ꯁꯤꯉꯩ ꯄꯤꯕꯅꯤ ꯄꯩꯁꯥ ꯑꯩ ꯁꯤꯉꯩ ꯄꯤꯔꯒꯦ ꯅꯣꯏ ꯈꯤꯇꯪꯗꯤ ꯍꯥꯞꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯃꯆꯦ ꯈꯔ ꯋꯥꯕꯗꯨꯃꯗꯤ 이제 ꯅꯪꯒꯤꯗꯤ ꯗꯈꯤꯅꯥ ꯂꯩꯒꯦ ꯄꯩꯁꯥ ꯄꯤꯌꯣꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯨꯒꯤꯁꯨ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯔꯩꯕ ꯃꯤꯗ ꯂꯩꯕꯩ ꯋꯥꯅꯤ ꯂꯩꯇꯕꯗꯗꯤ ꯑꯗꯨꯝ ꯋꯥꯏꯌꯦꯕꯀꯣ ꯂꯩꯇꯕ ꯍꯥꯏꯔꯒꯗꯤ ꯑꯉꯝꯒꯤ ꯃꯄꯥꯁꯤꯅ ꯁꯨꯝ ꯉꯥꯎꯁꯟꯅ ꯄꯩꯁꯥꯗꯣ ꯁꯨꯝ ꯂꯧꯊꯣꯛꯄꯅꯤꯅ ꯌꯥꯎꯗꯕ ꯁꯤꯗꯒꯤ ꯑꯉꯝꯅ ꯃꯟꯊꯥ ꯁꯥꯗꯅ ꯆꯟꯗꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯄꯁꯦ ꯃꯟꯊꯥ ꯁꯥꯏ ꯈꯣꯠꯂꯦ ꯀꯥꯏꯅꯒꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯀꯩꯅꯣꯅ ꯆꯟꯅ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜ ꯍꯥꯏꯇꯥꯔꯦ ꯁꯦꯝꯐꯨꯒꯁꯦ ꯊꯨꯒꯥꯏꯌꯦꯕꯀꯣ ꯃꯣꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯈꯣꯠꯄꯗ ꯃꯃꯥꯗꯒꯤ ꯂꯨꯄꯥ 50 ꯆꯥꯝꯃ ꯕꯔꯥꯒꯤ ꯂꯧꯕꯁꯦ ꯑꯗꯨꯝ ꯂꯦꯝꯕꯗꯨꯅ ꯁꯦꯝꯐꯨꯗ ꯑꯗꯨꯝ ꯍꯥꯞꯆꯟꯕ ꯃꯅꯥꯎꯄꯤ ꯑꯗꯩ ꯁꯦꯝꯐꯨꯗꯣ ꯊꯨꯒꯥꯏꯔꯒ ꯃꯥꯅ ꯄꯤꯒꯤ ꯍꯥꯏꯗꯤ ꯗꯈꯤꯅꯥꯗꯣ ꯂꯩꯌꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯆꯕꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯛꯅ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯀꯣꯏꯅꯔꯛꯇ꯭ꯔꯦ ꯀꯣꯏꯅꯗꯕꯅꯤ나 ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯗꯒꯤ ꯍꯛꯆꯥꯡꯒꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯆꯦꯠꯁꯟꯅꯈꯤꯕ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯗꯩꯁꯤꯗ ꯆꯟꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯤꯕꯝ ꯀꯣ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯦ ꯃꯥꯁꯦ ꯀꯥꯏꯕ ꯍꯧꯔꯛꯑꯦꯕ ꯀꯥꯏꯕ ꯍꯧꯔꯛꯄꯁꯤꯗ ꯃꯥꯁꯦ ꯃꯃꯥꯁꯤꯅ ꯅꯤꯡꯊꯤꯖꯅ ꯊꯦꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯈꯣꯠꯇꯕ ꯇꯧꯕꯁꯤꯗ ꯃꯃꯥꯅ ꯍꯥꯏ ꯐꯖꯅ ꯍꯪꯉꯀꯥꯟꯁꯤꯗ ꯆꯟꯁꯤꯁꯨ ꯍꯥꯏꯗꯣꯛꯄ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯇꯕꯗꯣ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯌꯥꯝꯅ ꯍꯥꯏꯗꯣꯛꯅꯤꯡꯕ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯥꯁꯦ ꯍꯥꯏꯗꯣꯛꯑꯦ ꯑꯉꯝꯅꯤ ꯍꯥꯏꯕꯁꯦ ꯆꯟꯒꯤ ꯃꯃꯥꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯆꯟꯁꯦꯀꯣ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯁꯣꯅ ꯃꯃꯥꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯃꯥꯁꯦ ꯊꯤꯟꯕꯤꯔꯦ ꯑꯗ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯀꯥꯏꯁꯤꯗꯅ ꯀꯃꯥꯏꯅ ꯈꯨꯝꯒꯦꯗ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯍꯜꯂꯨꯒꯦ ꯇꯧꯕꯅꯦꯅꯀꯣ ꯆꯟꯁꯦ ꯃꯥꯁꯦ ꯊꯥꯗꯣꯛꯑꯦ ꯑꯗ ꯃꯃꯥꯅ ꯃꯥꯁꯦ ꯒꯨꯂꯤ ꯄꯤꯖꯩꯑꯕ ꯒꯨꯂꯤ ꯄꯤꯖꯔꯒ ꯃꯥꯁꯦ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯊꯝꯃꯦ ꯐꯣꯟꯁꯤꯁꯨ ꯄꯥꯏꯍꯟꯗ꯭ꯔꯦ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯕꯁꯤꯗ ꯐꯣꯟꯁꯦ ꯃꯃꯥꯅ ꯄꯥꯏꯔ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯃꯟꯗꯣꯝꯆꯥ ꯇꯧꯒꯦꯁꯨ ꯃꯟꯗꯣꯝꯆꯥꯅ ꯌꯥꯗ꯭ꯔꯦ
ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯂꯇꯥꯁꯦ ꯃꯥꯗꯤ ꯗꯁꯥ ꯇꯥꯔꯕꯖꯥꯠꯅꯤꯗ ꯆꯟꯒꯤ ꯃꯃꯥꯅ ꯍꯦꯛꯇ ꯑꯊꯤꯕ ꯈꯣꯟꯁꯤꯅ ꯉꯥꯡꯕꯤꯔꯕ ꯑꯗꯒꯤ ꯑꯉꯝꯁꯤꯁꯨ ꯃꯥꯁꯨ ꯀꯔꯤꯅꯣꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯇꯧꯕ ꯃꯐꯝ ꯑꯃ ꯈꯪꯗꯕꯗꯣ ꯍꯥꯏꯕꯗꯤ ꯆꯩꯕ ꯍꯦꯟꯃꯟꯕꯒꯤ ꯁꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯝꯅꯁꯨ ꯃꯥꯁꯨ ꯁꯥꯎꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯖꯜꯂꯛꯑꯦ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯟꯁꯦ ꯃꯥꯁꯦ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯕ ꯇꯧꯐꯝ ꯑꯃ ꯈꯪꯗꯕꯤꯗꯣ ꯑꯣꯏꯌꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯃꯟꯗꯣꯝꯆꯥꯍꯣꯏꯗ ꯂꯩꯕꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯆꯟꯅ ꯁꯤꯁꯦ ꯃꯥꯅ ꯃꯁꯥꯁꯦ ꯈꯔ ꯐꯒꯠꯂꯛꯄꯀꯣ ꯃꯥꯡꯒꯣꯟꯗ ꯀꯩꯗ ꯐꯝꯕ ꯀꯥꯟꯁꯤꯗ ꯃꯣꯏꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯅꯨꯄꯥꯁꯦ ꯆꯟꯒ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯨꯆꯨ ꯃꯨꯇꯛ ꯇꯧꯏ ꯃꯤ ꯋꯥꯡꯇꯛ ꯇꯧꯏꯀꯣ ꯌꯦꯡꯕꯗ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯃꯥꯅ ꯆꯟꯗ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ ꯑꯗꯩ ꯃꯤꯉꯣꯟꯗꯒ ꯍꯪꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯁꯤꯡꯗꯒ ꯍꯪꯕꯗꯣ ꯑꯁꯤꯁꯦ ꯀꯥꯏꯗꯩꯅꯣ ꯅꯣꯏ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯒꯦ ꯀꯥꯏꯅꯒ ꯑꯗꯩ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯆꯟꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯑꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯗꯦꯕ ꯀꯔꯃꯗ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯌꯥꯏ ꯃꯥ ꯍꯥꯏꯐꯦꯠꯇꯤ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯂꯥꯡꯃꯤꯟꯅꯈꯤꯕꯁꯤꯡꯗꯣ ꯃꯁꯤꯅꯤ ꯍꯥꯏꯅ ꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯕꯗꯤ ꯉꯝꯗꯕꯤꯗꯣ ꯑꯣꯏꯕꯀꯣ ꯃꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯔꯝꯗꯤ ꯆꯟꯁꯦ ꯃꯥ ꯀꯩꯅꯣꯒꯤ ꯋꯥꯈꯜꯗ ꯄꯨꯔꯥ ꯉꯥꯎꯕ ꯑꯉꯝꯒꯤ ꯋꯥꯈꯜꯗ ꯑꯉꯝ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯗꯒꯤ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯗꯤ ꯑꯉꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯉꯕꯅꯦꯕ ꯃꯇꯥꯡꯁꯤꯗꯗꯤ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯁꯤꯡꯅꯒꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦꯀꯣ ꯀꯨꯆꯨ ꯃꯨꯇꯛ ꯇꯧꯕꯁꯦ ꯁꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯦ ꯀꯥꯏꯅꯒ ꯂꯛꯅꯕꯗꯣꯀꯣ ꯁꯤꯗ ꯆꯟꯗꯤ ꯊꯋꯥꯏ ꯀꯌꯥ ꯂꯨꯞꯁꯜꯂꯨꯗꯦ ꯑꯗꯩ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒꯀꯣ ꯆꯟꯁꯦ ꯃꯌꯨꯝꯗ ꯍꯜꯂꯁꯦꯅ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯑꯦ ꯃꯃꯥꯅ ꯂꯧꯕ ꯃꯁꯥꯒꯤ ꯐꯤꯕꯝꯁꯦ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯈꯤꯕꯗꯅꯦꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯁꯤꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄ ꯅꯨꯄꯥꯗꯨꯅ ꯆꯦꯞꯊꯔꯒ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯌꯦꯡꯍꯧꯕꯁꯤ ꯆꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯁꯨ ꯆꯦꯞꯊꯔꯒꯗꯤ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯃꯥ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯃꯦꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤꯗꯤ ꯑꯉꯝꯅꯤꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯒꯁꯨ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯗ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯃꯕꯨ ꯀꯥꯏꯅꯔꯝꯗ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯆꯟꯅ ꯑꯗꯨꯃꯁꯨ ꯀꯥꯎꯗꯦꯕ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯉꯝꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯩ ꯂꯇꯥꯁꯨ ꯃꯣꯏꯗ ꯆꯪꯉꯛꯈꯤꯗ꯭ꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯂꯇꯥ ꯍꯣꯏꯗ ꯆꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯃꯥꯁꯤꯅ ꯉꯥꯡꯕ꯭ꯔꯣ ꯆꯩꯕ꯭ꯔꯣ ꯆꯟꯒꯤ ꯃꯃꯥꯁꯦ ꯃꯈꯣꯡꯕꯨꯒꯥꯏꯗ ꯇꯤꯡꯊꯣꯛꯇꯅ ꯀꯞꯄꯤ ꯈꯣꯠꯄꯤ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯎꯄꯥꯏ ꯑꯃ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯛꯇ ꯅꯛꯅꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯑꯃ ꯁꯨꯡꯂꯩ ꯂꯩꯇꯦ ꯎꯄꯥꯏ ꯑꯃ ꯊꯤꯔꯒꯀꯣ ꯅꯛꯅꯕꯅꯤꯅ ꯈꯤꯇꯪ ꯆꯥꯟꯁꯇꯤ ꯐꯪꯕꯗꯣ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯆꯟꯁꯤꯅ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯁꯥꯗꯥ ꯂꯩꯕ ꯆꯠꯂꯤꯅꯦꯅ ꯈꯨꯝꯃꯒ ꯃꯥꯅꯀꯣ ꯃꯅꯥꯎꯅꯨꯄꯤꯁꯤꯒ ꯆꯠꯂꯦ ꯑꯗꯩ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯂꯇꯥ ꯍꯣꯏꯗ ꯆꯪꯁꯤꯜꯂꯦꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯃꯅꯥꯎꯄꯤꯗꯤ ꯃꯀ꯭ꯂꯥꯛꯀ ꯊꯛ ꯅꯤꯛꯑꯕꯅꯤ ꯍꯥꯏꯗꯤ ꯃꯃꯥꯅ ꯈꯪꯉꯗꯤ ꯐꯨꯗꯣꯏꯕ ꯂꯇꯥꯏ ꯃꯅꯥꯛꯇ ꯆꯪꯕꯁꯤꯗꯀꯣ ꯂꯇꯥꯁꯦ ꯃꯥ ꯎꯕꯁꯤꯗ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯩ ꯂꯇꯥꯏ ꯃꯃꯥꯅꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯆꯟ ꯅꯪ ꯆꯪꯉꯩꯁꯤꯕꯨ ꯅꯃꯥꯅ ꯆꯩꯔꯣꯏꯗ꯭ꯔꯅꯦꯅ ꯍꯥꯏ ꯆꯟꯁꯦ ꯈꯔꯗꯤ ꯈꯪꯉꯦ ꯃꯣꯏ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯔꯗꯤ ꯉꯥꯡꯉꯝꯃꯅꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯥ ꯂꯇꯥꯁꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯋꯥꯔꯤꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯂꯇꯥꯁꯤꯅ ꯅꯪ ꯁꯥꯎꯔꯅꯨ ꯅꯣꯏ ꯃꯥ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯪꯉꯒ ꯉꯥꯡꯉꯦ ꯃꯣꯏ ꯃꯥꯅ ꯉꯥꯡꯉꯝꯃꯤꯁꯤꯅꯀꯣ ꯀꯃꯥꯏꯅ ꯉꯥꯡꯒꯦꯗ ꯑꯩꯈꯣꯏ ꯂꯇꯥ ꯍꯣꯏ ꯀꯩꯅꯣ ꯑꯉꯝ ꯍꯣꯏꯁꯦ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯕꯤꯔꯝꯃꯕ ꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯆꯜꯍꯣꯏꯗ ꯆꯪꯉꯛꯑꯒ ꯃꯣꯏꯅ ꯄꯣꯠ ꯆꯩ ꯃꯥꯡꯉꯦ ꯈꯣꯠꯂꯦꯀꯣ ꯄꯣꯠ ꯆꯩ ꯃꯆꯥ ꯃꯁꯨ ꯅꯠꯇꯕ ꯃꯥꯡꯉꯤ ꯄꯣꯠꯁꯤꯗꯤ ꯍꯥꯏꯖꯔꯛꯑꯔꯣꯏꯒꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯅꯥꯒꯨꯝꯕ ꯄꯩꯁꯥꯒꯨꯝꯕ ꯈꯔ ꯍꯦꯟꯅ ꯁꯤꯒꯨꯝꯕꯁꯦ ꯃꯥꯡꯉꯤ ꯑꯗ ꯌꯦꯡꯉꯨꯕꯗ ꯈꯣꯠꯂꯨꯕꯗ ꯅꯣꯏꯅꯤ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯛꯏ ꯈꯣꯠꯂꯦ ꯍꯥꯏ ꯕꯗꯅꯥꯝꯁꯦ ꯄꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯇꯅꯕ ꯋꯥꯁꯦ ꯉꯥꯡꯉꯕ ꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯃꯆꯥꯗꯣ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯦꯗꯅ ꯑꯗꯨꯗꯒꯤ ꯁꯥꯎꯅꯤꯡꯉꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯂꯇꯥ ꯍꯣꯏ ꯀꯩ ꯍꯣꯏꯗ ꯉꯥꯡꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯉꯥꯡꯕꯁꯤꯗ ꯂꯇꯥꯒꯤ ꯃꯃꯥꯗꯨꯁꯨ ꯃꯤ ꯃꯆꯥꯅꯤ ꯇꯧꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯂꯥꯏꯔꯖꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯗꯣ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯉꯥꯡꯉꯝꯃꯤ ꯈꯣꯠꯂꯝꯃꯤ ꯁꯤꯅꯦꯕ ꯑꯗ ꯆꯟ ꯍꯥꯏꯁꯤꯅ ꯑꯗꯨꯒꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯈꯪꯈ꯭ꯔꯦ ꯁꯤꯅꯤ ꯂꯇꯥꯗ ꯍꯥꯏꯔꯤꯁꯦꯀꯣ ꯆꯟꯅ ꯂꯇꯥꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯣꯠꯇꯣꯏꯕꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯃꯅꯥꯎꯄꯤꯁꯤꯅꯀꯣ ꯑꯗꯨꯝ ꯐꯤꯁꯦ ꯄꯥꯏꯔ ꯆꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯐꯨꯔꯤꯠꯀꯤ ꯐꯤꯖꯤꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯃꯥꯟ ꯆꯩ ꯂꯇꯥ ꯆꯠꯂꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦꯅ ꯍꯥꯏꯔꯦ ꯑꯗ ꯍꯥꯏꯕꯗꯒꯤꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯀꯣ ꯆꯟꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯊꯤꯕꯅꯦꯕ ꯁꯨꯐꯪ ꯍꯦꯛ ꯐꯪꯗꯕ ꯃꯅꯥꯎꯄꯤꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯐꯣꯟ ꯄꯥꯏꯗꯕꯀꯣ ꯃꯥꯁꯦ ꯀꯞꯅꯤꯡꯉꯦ ꯑꯗꯩ ꯀꯞꯅꯤꯡꯕꯗꯒꯤ ꯃꯥꯅ
latagi number yaubra amta tauge sine ma haise wari sina angamga wari sananaba asungnak pasi uchalu so kaino hai mo yumdang nabagi ko moi mane sing kaina amta tauge ai chatpe am talle kholai man lata da phone se tawre da mam to phone pa hello kholon haire lata si su hobe hobe chelaga ko angam da phone pai na ba kan ho nan je ko angam se ma se sauri ha bai pai ri kholoi nan ti pai ha ga angam na numi si da ngang pa khon ji loire chan si da nang adumaina nachin thiba ko pa aina noi dagi kari pochei hadi mangan kiba huran kiba kashum laite noi pochei manga mimana ko shuma mo ton da lage ta ngangai kholi punsi noi de khongun ta ga noi khokun hai hai ba matam sida ko chan se ba sam nungai ta aina hai wa sam ta go na hai re ko adu sauna bani mi nushina bani tabi ga dry na khanja bando ko adu ta su ta ki wari ji budi du ai shumaina tawri khole do imana khangi bani khokki bani sineba angam je ma swai lawai ba masa sai de angang ko ibani na sai gi ko khoi phatta ba thabak to torom da di khantha bana te do adu yong na phibam do oi hai ba kan da di khoi angam ju ma ju gyamen ta da bim lai dai na adu nang kamain tok du ba sineba ko adu na oiram ni imana nangonda dumaina hai boram ni khoi mungi pol ki sumang rete nang duma hai do ko khot ka no na moi bani se wari sanare hadi nupi obegi pibam se mingon da hai di phasaba na te na ko angam na su si wari se hai do pa pam de ko chan na su moi bani ki arwa wari se hai do pa pam de ba se gi numi se wari sanare sanabadagi unabagi matam se ai lata da hai ra gi hai ko angam sina lata da hai ra ge na hai badagi masu khara safare mana khali se angam da chelaga ai angam ga punna leirage na khalle ba chanjina ko chayung na khalle ahing kya tungi de ma angam gi wakhan dai di mabung se outside da thabak toraga leibani ko outside da thabak toraga mana ga call tor e ba ko mana masina mabung gi matung ina ba da nangi kari leiro hai no ka hangba se ma kayam chang da bido sai angam gi wakhan da du ngar ga leiba sigi ikui de na numi ni ra kaino kanaraga ko khogi changi mama se moi laikai myam toga asti ma sapajani da asti ma sapaj da lata jira khangam lata prap chela aga ko wai sanare chanji da ko hai hoi numi dang ki ko pung tara ta ba dai da ni thonga da nang tholo hai bani sine ba ko da masu hoi na hai re yare le lata sat khre ko lata ja ki di ma se chela ni khambam harau jab do chan je hai di angam ga ma ga pun hingminar ni na yam harau jaba harau di ma se numi chingai ko pung se ta ba ngai re ade ngai ba si da kamain tawge ma se thok pa jani da thok pa se mo gi thong je ma khon khara thok ta bori di pha ba ade ma su hobe mama so haidi mama hoi do tungra boi ning dana ko manau pi se tungra boi ning ba pung ma pan tara se hoi tumda da ba mina tumda de dana ko duga moi gi trubi si su lai ba ko trubi na su thong hang to thu da gau e khong mu da ma se trubi na ha ga ma se thoe ba thopa kan sa ko mama se tumda ba jain da daw ya da bai tai ne tumda ba de mama se thogla aga ngai ra mi ko angam si su ko yam nushi angam na ngai se kai hai ngai ram ge da ma se khoi man he set pa ko ma class 10 gi dress khongrau du ma se le du ga ma gi mali ba khoi ngau su ngau dra ba ko khara tang leka katang thani to ba man tak to mo ja frit angau bu do adu di ma thak ta lengban da ma se frit ama karma frit no di khang de ama yanjel la ma se hobe ngai sa ba jani da ngai ra kan si da chan sina ko ngai hai ba gi harau thoke to kan si da khoi mama se tanaraga dum phar ba jani masam de ta lak tan chingni hai changi ko masam je lak tan chinga dum pusala ba jani changjal laga ko dum uri ni tawnari ba ma taw do angam se uri ni ma ka shu hai ba ngam dare dana ko mambani na yam ka hena mak udraga su masam la ching bu dum u jani ka je changjal laga changi mama na chanda phu ba ji masam je ta khudang ye laga hai ba so hai ba ni manau pis na kham je ngam dra manau pis yaw na phu ra ba mama je ta asaw ba gi khoi paraloi yaw ba ga hai ba do adu yaw ra ba jane ba mamai mamit ta khupang thai matin ju si chal ha ba so yam na gyan ta da ba so yam na apha na kari no phatha ba kari no khantha ba ngam da ji bu aine pok pa ichani ijata na pok pa ma chani khongpang na su ne le hai ba ko mama bi ki pen da je chan da loi phong dor pa taw gu no hai ba thabuk ta nang lam helaga tawi mama sa yam sar ba सावबदगी चनसे दुम थोंग जला थंबगा चमने है मा पास थोक पे यादे वान ताइ बे यादे ममा से दुम फु बाय तारे ने ले मसन पि न जु नते लाले मनाउ न पि न सुने इमा यारे थ्वाइ मनाउ पि सं फुबी बा
ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯀꯣ ꯆꯟꯒꯤ ꯃꯃꯥꯁꯦ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯕꯨ ꯄꯣꯛꯏꯕ ꯅꯃꯥꯅꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯅꯣ ꯅꯪꯅ ꯌꯥꯒꯦꯅ ꯍꯥꯏꯔꯤꯁꯦꯅ ꯈꯜꯂꯒꯀꯣ ꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯩ ꯀꯩꯅꯣꯒꯤ ꯃꯃꯥꯅ ꯆꯟꯒꯤ ꯃꯃꯥꯅꯀꯣ ꯑꯉꯝ ꯎꯕꯁꯦ ꯃꯇꯤꯟꯒ ꯁꯤꯠꯇꯅ ꯈꯣꯠꯇꯅꯒ ꯇꯧꯏ ꯍꯥꯏ ꯍꯥꯏꯗꯤ ꯊꯤꯅ ꯉꯥꯡꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯤ ꯃꯃꯥꯡꯗ ꯑꯁꯤ ꯉꯥꯡꯁꯦ ꯍꯨꯔꯥꯟꯕꯅꯤ ꯈꯣꯠꯄꯅꯤ ꯃꯄꯥꯒꯤ ꯂꯤꯆꯠ ꯂꯧꯋꯦꯅ ꯑꯗꯨꯝ ꯁꯟꯗꯣꯛꯄ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯕ ꯖꯨꯠ ꯆꯥꯗꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯤꯅ ꯄꯛꯃꯥꯟꯗ ꯃꯥꯜꯂꯤꯗꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯒꯁꯨ ꯃꯥꯜꯂꯦ ꯅꯨꯄꯤ ꯆꯣꯞꯄꯦ ꯍꯥꯏꯔꯒꯁꯨ ꯃꯥꯜꯂꯦ ꯍꯣꯏ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯗ ꯑꯉꯝꯗꯤ ꯑꯉꯝ ꯑꯣꯏꯅ ꯑꯗꯨꯝꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯉꯝ ꯑꯣꯏꯅ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯃꯤ ꯑꯃꯅ ꯄꯤꯕ ꯕꯗꯅꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯗ꯭ꯔꯅꯦꯀꯣ ꯃꯇꯝ ꯈꯔ ꯂꯩꯔ ꯀꯣꯛꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤꯗꯤ ꯕꯪ ꯕꯪ ꯁꯥꯒꯠꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯈꯤꯕꯗꯒꯤ ꯑꯉꯝꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯉꯝꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯍꯥꯏ ꯑꯉꯝꯗꯒ ꯇꯥꯏꯅꯕꯗꯣ ꯅꯪ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯔꯨꯕ꯭ꯔꯥ ꯈꯣꯠꯂꯨꯕ꯭ꯔꯥ ꯑꯗꯩ ꯂꯇꯥꯁꯨ ꯃꯃꯥꯅ ꯌꯥꯝ ꯐꯨꯈꯤ ꯍꯥꯏ ꯇꯤꯟꯅꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯔꯨꯕ꯭ꯔꯥ ꯈꯣꯠꯂꯨꯕ꯭ꯔꯥ ꯑꯩꯅ ꯆꯪꯉꯨꯅꯨ ꯍꯥꯏꯗ꯭ꯔꯥ ꯂꯇꯥꯁꯨ ꯆꯩ ꯌꯥꯝ ꯆꯥꯈꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯉꯝꯁꯨ ꯃꯥꯁꯨ ꯃꯃꯥꯒꯤ ꯈꯣꯟꯊꯤ ꯌꯥꯝ ꯆꯥꯈꯤ ꯃꯄꯥꯒꯤ ꯃꯤꯆꯩ ꯃꯌꯥꯝ ꯈꯥꯡꯉꯤ ꯁꯤꯗꯒꯤ ꯑꯉꯝꯅ ꯁꯥꯎꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯑꯉꯝꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦꯕꯀꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯁꯤꯗꯀꯣ ꯑꯁ ꯆꯟꯁꯦ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯕꯀꯣ ꯑꯗꯒꯤ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯋꯦꯀꯣ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯒꯁꯨ ꯑꯩꯈꯣই ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯅꯩꯗꯅ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯅ ꯃꯥꯁꯦ ꯆꯠꯇ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯅ ꯀꯞꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯄꯦ ꯃꯃꯥꯅ ꯆꯩ ꯃꯤ ꯅꯨꯄꯤ ꯆꯦꯜꯂ ꯅꯪ ꯀꯞꯄꯤꯗꯣ ꯀꯔꯤꯅꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯅꯀꯣ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯏꯄꯪ ꯄꯪꯅ ꯊꯦꯝꯃꯤ ꯏꯆꯦ ꯀꯞꯀꯅꯣꯅꯀꯣ ꯃꯅꯥꯎꯄꯤꯁꯦ ꯃꯆꯦ ꯍꯥꯛꯇꯛꯀꯤ ꯌꯥꯝꯅꯗꯤ ꯋꯥꯔ ꯄꯣꯠꯅꯦꯕ ꯏꯄꯪ ꯄꯪꯉꯩ ꯆꯩꯁꯨ ꯆꯥꯒꯨꯝ ꯇꯧꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯀꯣ ꯌꯥꯝ ꯀꯞꯈꯤ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯂꯨꯍꯣꯡꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯉꯝꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯖꯗꯕꯀꯣ ꯑꯗꯒꯤ ꯑꯉꯝ ꯍꯣꯏ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯈꯔ ꯇꯧꯔꯒ ꯅꯨꯄꯥ ꯑꯃꯗꯩ ꯁꯦꯜ ꯈꯔ ꯇꯧꯔꯒ ꯍꯞꯇꯥ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯩꯖꯤꯡ ꯈꯔꯥꯏꯒ ꯑꯝꯇ ꯄꯨꯗꯕꯤꯗ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯍꯣꯡꯖꯜꯂꯛꯄꯖꯥꯠꯅꯤ ꯑꯗꯣ ꯍꯣꯡꯖꯜꯂꯒ ꯑꯉꯝꯁꯦ ꯂꯨꯍꯣꯡꯉꯒ ꯂꯩꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯁꯥꯎꯅꯕ ꯍꯤꯡꯒꯣꯜ ꯅꯨꯡ ꯁꯥꯎꯅꯕ ꯍꯥꯏꯔꯦꯗꯅ ꯃꯤꯑꯣꯏꯕꯁꯦ ꯁꯥꯎꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎ ꯐꯔꯀꯥ ꯑꯗꯨꯝ ꯍꯟꯊꯅꯕꯅꯤꯅ ꯂꯨꯍꯣꯡꯉꯦ ꯑꯉꯝꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤ ꯆꯟꯁꯦ ꯃꯥꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯊꯃꯣꯏꯁꯦ ꯀꯥꯏꯔꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯤꯅꯤ ꯉꯥꯡꯅꯒꯤꯅꯤ ꯈꯟꯕꯒꯤ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯎ ꯌꯦꯜꯂꯤꯗꯅ ꯄ꯭ꯂꯥꯎ ꯌꯦꯟꯕꯁꯦ ꯌꯥꯎꯅꯕ ꯃꯥꯁꯦ ꯆꯠꯂꯦꯀꯣ ꯃꯅꯥꯎꯄꯤꯒ ꯃꯥꯒꯁꯦ ꯌꯥꯎꯕ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯟꯁꯦ ꯀꯩꯅꯣ ꯃꯆꯨꯅꯤ ꯌꯦꯜꯂꯣ ꯑꯌꯥꯛꯄ ꯃꯆꯨꯅꯤ ꯍꯥꯏꯕꯀꯣ ꯑꯉꯝꯒꯤ ꯑꯩꯈꯣꯏ ꯐꯃꯨꯡꯒꯤ ꯐꯝꯖꯥꯎꯒꯤꯗꯤ ꯑꯉꯧꯕ ꯂꯩꯖꯔꯦꯅ ꯑꯗꯨꯒ ꯗꯕꯜꯒꯤꯗꯨꯅ ꯌꯦꯜꯂꯣ ꯃꯆꯨ ꯑꯣꯏ ꯃꯥꯁꯦ ꯌꯦꯜꯂꯣꯒꯤ ꯐꯃꯨꯡꯁꯤꯗ ꯃꯥꯁꯦ ꯐꯝꯃꯦ ꯐꯝꯃꯀꯥꯟꯁꯤꯗ ꯐꯤꯌꯥꯟꯈꯣꯛꯇꯨꯗ ꯀꯩꯅꯣ ꯎꯄꯨ ꯅꯠꯇꯦ ꯐꯤꯌꯥꯟꯈꯣꯛꯇꯣ ꯑꯗ ꯎꯄꯨꯗꯒꯤ ꯂꯧꯊꯣꯔꯛꯄ ꯐꯤ ꯐꯅꯦꯛꯁꯦ ꯇꯔꯛ ꯈꯨꯗꯩ ꯍꯪꯒꯄꯥꯟ ꯑꯃ ꯌꯥꯜꯂꯤ ꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯔꯥꯡꯕ ꯑꯃꯒ ꯌꯥꯜꯂꯤ ꯑꯗꯨꯒ ꯐꯗꯤ ꯑꯃꯒ ꯑꯗꯩ ꯁꯨꯠ ꯐꯅꯦꯛ ꯑꯃꯅꯤꯒ ꯌꯥꯜꯂꯝꯃꯦ ꯀ꯭ꯔꯣꯡ ꯂꯥꯎꯋꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯟꯒꯤ ꯊꯃꯣꯏꯗꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕꯗꯣꯀꯣ ꯉꯁꯤꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ ꯅꯪꯅ ꯏꯕꯥꯅꯤ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯁꯦ ꯅꯪꯅ ꯑꯁꯥꯎꯕ ꯈꯔꯒꯤꯗꯃꯛꯇ ꯏꯃꯥꯅ ꯂꯥꯟꯕꯒꯤꯗꯃꯛꯇ ꯅꯪ ꯑꯩꯁꯦ ꯃꯤꯔꯥꯏꯔꯝꯃꯒ ꯅꯪ ꯂꯝꯂꯥꯟꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯗꯣꯔꯦꯀꯣ ꯍꯥꯏ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏ ꯃꯀꯣꯛꯀꯁꯦ ꯍꯥꯏꯒꯠꯂꯒꯅꯦ ꯈꯪꯕ꯭ꯔꯥ ꯃꯥ ꯂꯩꯔꯤꯁꯦ ꯁꯪꯁꯥꯔ ꯑꯃꯗꯔ ꯀꯩꯅꯣ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥꯀꯣ ꯅꯨꯡꯁꯤꯅꯖꯔꯤꯕꯀꯣ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯤꯕ ꯑꯃꯗꯣ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯨꯍꯣꯡꯕꯒꯤꯀꯣ ꯃꯤꯒꯤ ꯀꯥꯗꯣ ꯌꯦꯡꯉꯣ ꯐꯃꯨꯡꯒ ꯎꯕꯗꯨꯗꯗꯤ ꯃꯥ ꯀꯩꯅꯣ ꯈꯟꯗꯣꯏꯁꯦ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯅ ꯁꯦꯠꯅꯕ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩꯒ ꯊꯝꯗꯅ ꯈꯣꯠꯇꯅ ꯂꯩ ꯇꯤꯉꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯟꯁꯦ ꯃꯥꯗꯤ ꯋꯥꯁꯦ ꯈꯔ ꯂꯣꯠꯀꯟꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥ ꯑꯋꯥꯕꯁꯦ ꯎꯠꯊꯣꯛꯇꯦ ꯃꯌꯥꯝꯅꯁꯨ ꯈꯪꯗꯦꯀꯣ ꯁꯨꯝꯅꯒꯤ ꯃꯅꯥꯎꯅꯨꯄꯤꯒ ꯂꯇꯥ ꯈꯛ ꯅꯠꯇꯅ ꯂꯇꯥꯅ ꯃꯥꯒꯤ ꯈꯨꯠꯁꯦ ꯆꯦꯠꯅ ꯄꯥꯏꯌꯦꯕꯀꯣ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯁꯤ ꯍꯥꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯃꯥꯒꯤ ꯑꯋꯥꯕꯗꯤ ꯂꯇꯥꯅ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯃꯤꯃꯥꯡꯗꯗꯤ ꯂꯇꯥꯁꯨ ꯍꯥꯏꯗꯣꯔꯛꯇꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯕꯣꯔ ꯍꯥꯟꯅ ꯌꯧꯔꯛꯄꯒꯤ ꯐꯩꯖꯣꯝꯕꯣ ꯀꯩꯌꯣ ꯄꯥꯏꯁꯜꯂꯒ ꯒ꯭ꯔꯣꯡ ꯆꯪꯉꯛꯄ ꯂꯩꯗꯥꯏꯅꯦꯀꯣ ꯑꯉꯝꯁꯦ ꯃꯥꯁꯦ ꯆꯪꯉꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯉꯝꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯆꯪꯉꯒ ꯃꯣꯏꯁꯦ ꯄ꯭ꯂꯥꯎ ꯍꯥꯜꯂꯝꯗꯒꯤ ꯕꯣꯔ ꯌꯧꯔꯛꯑꯦ ꯀꯥꯟꯅ ꯍꯥꯏꯅꯔꯒ ꯂꯇꯥꯅꯗꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎꯅꯤꯅ ꯄꯣꯠꯅ ꯁꯤꯗ ꯊꯝꯃꯨ ꯈꯣꯠꯂꯨꯒ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯃꯆꯦꯁꯤꯡꯅꯒ ꯆꯪ ꯈꯣꯠꯇꯅꯒ ꯇꯧꯔꯒ ꯐꯩꯖꯣꯝꯗꯣ ꯁꯤꯒꯤ ꯐꯃꯨꯡꯗ ꯊꯝꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯐꯩꯖꯣꯝꯗꯣ ꯐꯃꯨꯡꯗꯒ ꯊꯝꯕ ꯑꯗꯒꯤ ꯀꯣꯌꯦꯠ ꯀꯨꯟꯗꯣꯒ ꯊꯝꯕꯗꯨꯗ ꯐꯃꯨꯡꯗ ꯄꯨꯂꯞ ꯊꯝꯃꯤ ꯍꯥꯏ ꯌꯦꯡꯅꯤꯡꯃꯟꯗꯅꯀꯣ ꯆꯟꯁꯦ ꯃꯥꯁꯦ ꯌꯦꯡꯉ ꯃꯥꯁꯦ ꯈꯥꯡꯕ ꯍꯦꯛ ꯉꯝꯗꯕ
ꯃꯄꯤꯁꯦ ꯃꯥꯁꯦ ꯇꯥꯔꯛꯀꯅꯨ ꯌꯥꯗꯕꯗꯣꯀꯣ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯥꯡꯈꯠꯂꯛꯄ ꯃꯤꯒꯤ ꯏꯃꯨꯡꯗꯨꯒꯤ ꯀꯥꯗꯨꯗ ꯃꯥꯁꯦ ꯀꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯇꯨꯃꯤꯟꯅ ꯀꯞꯄꯦ ꯑꯁ ꯀꯞꯄ ꯈꯥꯡꯒꯠꯄꯗ ꯅꯥꯀꯣꯡꯒꯁꯦ ꯄꯪꯖꯜꯂꯦ ꯍꯥꯏꯗꯤ ꯈꯅꯥꯎꯗꯒꯤ ꯀꯞꯄ ꯈꯥꯡꯒꯠꯂꯒ ꯅꯥꯀꯣꯡ ꯌꯧꯕꯤꯗꯣ ꯃꯥ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯗꯣꯜ ꯃꯈꯣꯟ ꯇꯥꯔꯦ ꯄꯨꯛꯅꯤꯡꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯩ ꯃꯥꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯪꯅ ꯀꯞꯄꯦ ꯌꯥꯝ ꯋꯥꯅ ꯀꯞꯈꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯃꯥꯁꯦ ꯍꯜꯂꯛꯑꯦꯀꯣ ꯍꯜꯂꯛꯑꯒ ꯄ꯭ꯂꯥꯎ ꯅꯨꯡꯒꯁꯦ ꯄꯣꯔꯦ ꯃꯥ ꯆꯥꯗꯕꯤꯗ ꯍꯜꯂꯛꯑꯦ ꯃꯅꯥꯎꯄꯤꯗꯤ ꯆꯥꯒꯤ ꯃꯃꯥꯒꯁꯨ ꯑꯗꯨꯝ ꯆꯥꯒꯤꯀꯣ ꯄ꯭ꯂꯥꯎ ꯅꯨꯡꯒ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗ ꯂꯨꯍꯣꯡꯕꯒꯤ ꯃꯥꯁꯦ ꯁꯨꯝ ꯂꯩꯔꯀꯥꯟꯁꯤꯗ ꯑꯉꯝ ꯍꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯥꯡꯇꯣꯔꯛꯑꯦꯕ ꯂꯨꯍꯣꯡꯕꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯦ ꯕ꯭ꯂꯕꯁꯨ ꯊꯥꯜꯂꯤ ꯑꯗꯩ ꯕ꯭ꯔꯥꯏꯠꯀ ꯊꯝꯗꯅ ꯁꯦꯟꯗꯤꯁꯀ ꯊꯝꯗꯅ ꯑꯗꯩꯗꯨꯗ ꯃꯥꯅ ꯃꯃꯤꯠꯃꯛꯅ ꯎꯈꯤꯕꯁꯦ ꯑꯉꯝꯒꯤ ꯀꯩꯅꯥꯗꯨꯅ ꯃꯃꯥꯏ ꯇꯥꯔꯦ ꯃꯃꯥꯏ ꯇꯥꯔꯀꯥꯟꯗ ꯑꯉꯝꯁꯦ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗ ꯃꯥ ꯎꯏꯌꯦꯕꯀꯣ ꯑꯁ ꯁꯤꯗ ꯃꯥꯅ ꯀꯥꯏꯕ ꯊꯃꯣꯏꯁꯦ ꯈꯨꯠꯇꯅꯦ ꯀꯩꯅꯣꯝꯃ ꯑꯊꯧꯕ ꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇꯒꯤ ꯆꯟꯒꯤ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯅꯦ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯆак ꯆак ꯊꯤꯟꯖꯟꯖꯅꯤꯡꯉꯦ ꯍꯥꯏ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯊꯃꯣꯏꯁꯤꯕꯨꯁꯨ ꯌꯥꯝꯅ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯄꯦꯟꯗ꯭ꯔꯕꯗꯣ ꯃꯥꯗꯤ ꯏꯎꯗꯤ ꯎꯅꯔꯤ ꯄꯣꯠꯅꯤꯗꯣ ꯃꯅꯤꯡ ꯃꯌꯥ ꯍꯥꯏꯕꯁꯤꯃꯛꯇꯕ ꯑꯉꯝꯁꯦ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯒꯀꯣ ꯃꯥꯁꯦ ꯆꯪꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯉꯝꯅ ꯆꯟꯕꯨ ꯎꯈꯤꯕꯗꯤ ꯅꯠꯇꯦ ꯁꯨm ꯂꯦꯞꯄ ꯇꯟꯕꯩꯔꯥ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯂꯨꯍꯣꯡꯈ꯭ꯔꯦꯀꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯆꯥꯛꯀꯧꯕ ꯂꯣꯏ ꯌꯧꯈ꯭ꯔꯦ ꯆꯟꯁꯦ ꯃꯥꯁꯦ ꯅꯥꯕꯕꯨ ꯃꯥꯁꯦ ꯇꯁꯦꯡꯅ ꯅꯥꯔꯦꯕ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯟꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯁꯪꯁꯥꯔ ꯑꯃꯃꯝꯅꯤ ꯂꯝꯕꯤ ꯑꯃꯃꯝꯅꯤ ꯈꯪꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯁꯦ ꯑꯉꯥꯎꯕꯤꯗꯧꯅ ꯂꯩꯕ ꯃꯃꯥꯅ ꯉꯥꯡꯉꯦ ꯀꯣ ꯍꯥꯟꯅ ꯈꯨꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯗꯣ ꯑꯣꯏꯔꯔꯣꯏꯀꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩ ꯐꯅꯕ ꯉꯥꯡꯉꯤꯁꯦ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯦ ꯏꯕꯥꯅꯤ ꯍꯟꯖꯟꯅꯔꯔꯣꯏꯀꯣ ꯈꯟꯕꯁꯦ ꯃꯥꯁꯦ ꯆꯥꯛꯁꯨ ꯆꯥꯗꯕꯤ ꯃꯃꯥꯅ ꯆꯩꯔꯦ ꯇꯥꯗꯕꯤ ꯉꯥꯡꯉꯦ ꯇꯥꯗꯕꯤ ꯇꯔꯪ ꯑꯃꯗ ꯃꯥ ꯂꯩꯕ ꯏꯔꯨꯖꯒꯅꯤ ꯃꯥꯁꯦ ꯇꯁꯦꯡꯅ ꯕ꯭ꯔꯁ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯥꯁꯦ ꯀꯥꯎꯁꯜꯂꯛꯄꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯃꯥꯅ ꯉꯥꯡꯀꯥꯟꯗ ꯃꯃꯥꯁꯦ ꯀꯤꯒꯨꯝ ꯀꯩꯒꯨꯝ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯈꯛ ꯁꯨꯝ ꯇꯧꯕ ꯃꯥꯅ ꯁꯪꯀꯠꯂ ꯉꯥꯡꯉꯛꯄꯗ ꯈꯛꯇꯪ ꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯆꯟꯁꯤꯗ ꯆꯦ ꯅꯪ ꯏꯃꯥꯅ ꯉꯥꯡꯉꯛꯑꯅꯤ ꯅꯪ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯣ ꯅꯪ ꯈꯣꯡ ꯍꯥꯝꯗꯣꯛꯎꯔꯣ ꯑꯗꯒꯤ ꯅꯪ ꯏꯔꯨꯖꯊꯣꯛꯎꯔꯣ ꯍꯥꯏꯕꯁꯦ ꯃꯅꯥꯎꯄꯤꯁꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕꯀꯣ ꯆꯟꯁꯤꯗꯤ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗ ꯃꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦꯕꯀꯣ ꯆꯟꯁꯦ ꯃꯃꯥꯅ ꯊꯦꯝꯃꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯇꯧꯔꯛꯏꯅꯤ ꯀꯥꯏꯅꯔꯛꯏꯅꯤ ꯑꯩ ꯍꯥꯏꯗꯤ ꯆꯟꯒꯤ ꯃꯃꯥꯁꯨ ꯑꯩꯁꯨ ꯅꯕꯣ ꯍꯣꯏ ꯅꯄꯨ ꯍꯣꯏꯅ ꯍꯥꯏꯕ ꯏꯜꯂꯛꯏꯅꯤꯅ ꯊꯦꯝꯃꯦ ꯃꯥ ꯀꯔꯤꯝꯇ ꯆꯪꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯆꯥꯁꯦ ꯉꯥꯎ ꯇꯥꯔꯦꯅ ꯆꯟꯒꯤ ꯃꯃꯥꯅ ꯃꯥꯁꯦ 12 ꯊꯥꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯔꯦꯟꯇ ꯂꯩꯍꯜꯂꯦꯀꯣ ꯔꯦꯟꯇ ꯂꯩ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯀꯩꯀꯥ ꯈꯔ ꯄꯨꯜꯍꯜꯂꯦ ꯃꯃꯥꯟꯅꯕꯤ ꯀꯔꯤ ꯀꯔꯥ ꯄꯨꯟꯕꯗꯤ ꯃꯥꯁꯦ ꯈꯔꯗꯤ ꯐꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯂꯥꯞꯅꯔꯒꯗꯤ ꯃꯥꯁꯨ ꯃꯣꯏꯕꯥꯅꯤꯅ ꯇꯁꯦꯡꯅ ꯑꯉꯝꯅ ꯃꯥꯏ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕꯗꯨ ꯎꯗꯕꯅꯤꯅ ꯈꯤꯇꯪ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯛꯅ ꯀꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯩ ꯃꯅꯥꯎꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯇꯝꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯁꯦ ꯃꯅꯥꯎꯅꯨꯄꯤꯅꯦꯅ ꯈꯟꯖꯕꯗꯣ ꯃꯥ ꯂꯩꯔꯦ ꯐꯅ ꯀꯨꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯄꯁꯦ ꯑꯉꯝ ꯎꯗꯦ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯑꯉꯝ ꯍꯣꯏ ꯃꯅꯤꯡꯁꯦ ꯃꯥꯒꯤ ꯎꯕꯝꯅꯦꯕꯀꯣ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯥꯏꯔꯞꯗꯤ ꯌꯦꯡꯉꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯍꯥꯏ ꯑꯗꯣ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕꯤ ꯃꯥꯅ ꯄꯟꯕꯤꯔꯛꯇ꯭ꯔꯦ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯁꯦ ꯀꯣꯂꯦꯖꯁꯨ ꯑꯗꯨꯝ ꯔꯦꯟꯇ ꯂꯩꯔꯒ ꯑꯗꯨꯝ ꯇꯝꯃꯦ ꯃꯔꯛꯁꯤꯗ ꯃꯥ ꯅꯨꯄꯥ ꯊꯦꯡꯅꯩ ꯈꯪꯅꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯃꯈꯛꯇꯅꯤ ꯍꯥꯏ ꯑꯃꯈꯛꯅ ꯑꯃꯨꯛ ꯃꯥꯏꯊꯤꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯁꯦ ꯉꯝꯗꯦ ꯍꯥꯏ ꯍꯥꯏꯗꯤ ꯅꯨꯡ ꯑꯇꯦꯛꯄ ꯁꯝꯕꯒꯨꯝꯕꯅꯦ ꯍꯥꯏꯕ ꯁꯤꯅ ꯃꯥꯁꯨ ꯅꯨꯡꯁꯤꯅꯕꯁꯦ ꯊꯋꯥꯏ ꯋꯥꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯀꯣꯏꯅꯩꯒꯤꯗꯤ ꯍꯥꯏꯐꯦꯠꯇꯤ ꯀꯣꯏꯅꯈꯤꯕ ꯑꯗꯨꯅ ꯀꯨꯏꯅ ꯆꯠꯇꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯟꯒꯤ ꯑꯉꯝꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 1ꯒ ꯍꯥꯏꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛꯀ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯉꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯏꯟꯊꯤꯉꯥꯏ ꯈꯪꯖꯕ ꯅꯠꯇꯦ ꯃꯤ ꯏꯄꯪ ꯄꯪꯉꯩ ꯂꯥꯛꯆꯕꯅꯤꯗꯣ ꯑꯗ ꯆꯠꯂꯣꯏꯗꯒ ꯁꯨꯝ ꯂꯩꯀꯥꯏ ꯀꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯀꯣꯏꯔꯛꯀꯥꯟꯗ ꯃꯆꯥꯅꯨꯄꯤꯒ ꯄꯨꯔ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗோ ꯆꯟꯅꯀꯣ ꯅꯨꯡꯁꯤꯕ ꯑꯃꯅꯀꯣ ꯃꯥꯅ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯅ ꯑꯉꯝꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯁꯨ ꯆꯟꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯌꯦꯕꯀோ ꯏꯆꯝ ꯆꯝꯃꯤ ꯑꯗꯒꯤ ꯏꯄꯪ ꯄꯪꯖꯩꯀꯣ ꯑꯉꯥꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕꯅꯦ ꯑꯗꯒꯤ ꯃꯣꯏꯗ ꯄꯥꯟꯕ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯩꯒꯨꯝꯕ ꯆꯟꯁꯦ ꯃꯥꯗꯤ ꯂꯩꯒꯨꯝꯕ ꯌꯥꯝ ꯊꯥꯏ ꯅꯨꯄꯤ ꯉꯥꯛꯇꯒ ꯂꯩꯕꯅꯤꯅ ꯃꯅꯥꯎꯄꯤ ꯃꯣꯏꯕꯥꯅꯤꯀꯣ ꯂꯩꯁꯦ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯩ ꯁꯅꯥꯔꯩꯒꯥꯁꯦ ꯒꯝꯂꯥꯗ ꯇꯧꯔꯒ ꯊꯑꯣꯏꯅ ꯆꯥꯔꯒ ꯂꯩꯔꯒ ꯊꯥꯕꯤꯗꯣ ꯊꯥꯏ ꯍꯥꯏꯕꯀꯣ
ꯑꯉꯥꯡꯗꯨꯅ ꯌꯥꯝ ꯄꯥꯝꯅꯒ ꯑꯩꯈꯣꯏ ꯍꯦꯛꯇꯠꯆꯕꯗꯣꯀꯣ ꯑꯉꯥꯡꯁꯦ ꯂꯩ ꯎꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯒꯁꯦ ꯑꯇꯩ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯂꯥꯎꯗꯅ ꯆꯩꯗꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯣ ꯑꯉꯝꯒꯤ ꯃꯆꯥꯅꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇꯠꯇꯅ ꯇꯧꯕꯗꯣ ꯃꯥ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯀꯣ ꯆꯟꯁꯦ ꯇꯥꯂꯛꯅꯤ ꯍꯥꯏ ꯇꯥꯂꯛꯁꯤꯗ ꯃꯥꯁꯦ ꯃꯣꯏ ꯑꯗꯥꯏꯗ ꯅꯨꯄꯥꯁꯦ ꯂꯥꯛꯄꯖꯥꯠꯅꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯦ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯃꯥ ꯌꯨꯝꯗ ꯁꯨꯝ ꯂꯥꯛꯆꯕ ꯑꯗ ꯅꯨꯄꯥꯗꯨꯁꯨ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯒ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯄꯤꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯂꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯝꯁꯦ ꯃꯥꯁꯦ ꯆꯦꯛ ꯁꯨꯕ ꯆꯠꯂꯦꯕꯀꯣ ꯁꯥꯏꯀꯜꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯆꯥꯕꯩ ꯍꯜꯂꯛꯄꯤꯗꯣꯀꯣ ꯑꯌꯨꯛꯇꯪ ꯆꯠꯄ ꯅꯨꯡꯊꯤꯟ ꯊꯕꯛ ꯆꯠꯇꯕꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯑꯣꯏꯕꯀꯣ ꯃꯥꯁꯦ ꯁꯥꯏꯀꯜꯗ ꯇꯨꯄꯤ ꯑꯃ ꯎꯞꯄꯒ ꯀꯣ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯆꯣꯡꯕꯤ ꯖꯣꯀꯤꯡ ꯑꯃ ꯂꯤꯠꯂꯒ ꯃꯥ ꯁꯥꯏꯀꯜꯁꯦ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕꯗꯣ ꯑꯗꯨ ꯑꯣꯜꯂꯒ ꯊꯧꯔꯛꯄꯖꯥꯠꯅꯤꯗ ꯑꯉꯝꯁꯦ ꯑꯗ ꯆꯟꯅ ꯅꯨꯄꯥ ꯎꯅꯔꯒ ꯂꯩꯔꯝꯕꯁꯦ ꯃꯥ ꯎꯕ ꯍꯥꯏꯇꯥꯔꯦ ꯎꯕꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯊꯧꯒꯠꯂ ꯆꯠꯈ꯭ꯔꯦꯕꯀꯣ ꯆꯟꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤ ꯊꯤꯔꯁꯤꯕꯣ ꯈꯜꯂꯒ ꯃꯥ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯆꯥꯄꯣꯠ ꯄꯤꯔꯝꯃꯒ ꯊꯧꯔꯒ ꯒꯥꯔꯤꯁꯦ ꯆꯠꯈꯤꯕ ꯀꯥꯟꯁꯤꯗ ꯃꯥꯁꯨ ꯁꯨꯝ ꯂꯥꯛꯆꯕꯀꯣ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯉꯝꯁꯦ ꯃꯥꯁꯦ ꯁꯥꯏꯀꯜꯁꯦ ꯁꯦꯝꯃꯒ ꯂꯩꯔꯝꯃꯦꯕ ꯃꯥꯒꯤ ꯁꯥꯏꯀꯜꯁꯦ ꯌꯥꯗꯕꯗꯤ ꯃꯥꯟꯗꯦꯕꯀꯣ ꯌꯦꯡꯉꯤꯅꯤ ꯆꯟ ꯃꯥꯁꯨꯀꯣ ꯌꯥꯔꯤꯔꯥ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯗꯣ ꯌꯥꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯆꯟ ꯂꯥꯛꯄꯁꯦ ꯎꯕꯁꯤꯗ ꯁꯥꯏꯀꯜꯁꯦ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯉꯝꯁꯦꯀꯣ ꯑꯗ ꯆꯟꯁꯨ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯉꯛꯑꯦ ꯂꯇꯥꯁꯨ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯈ꯭ꯔꯦꯀꯣ ꯆꯟꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯒꯤ ꯂꯩꯔꯦ ꯑꯗꯩ ꯂꯩꯕꯗꯒꯤ ꯆꯟꯁꯦꯀꯣ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯊꯦꯡꯅꯗꯕꯅꯤꯅꯀꯣ ꯃꯣꯏ ꯃꯕꯨꯡꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯕꯨꯡꯁꯤꯡꯅꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯃꯕꯨꯡꯁꯤꯡꯗꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯀꯣ ꯃꯕꯨꯡꯁꯤꯡꯅꯗꯤ ꯁꯦꯅꯤꯌꯔ ꯇꯥꯔꯦ ꯃꯣꯏꯒꯤꯗ ꯃꯁꯛ ꯈꯪꯅꯍꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯆꯟꯁꯦ ꯂꯨꯍꯣꯡꯉꯣꯅ ꯍꯥꯏꯔꯦꯕꯀோ ꯑꯗ ꯆꯟꯁꯨ ꯌꯥꯔꯦ ꯌꯥꯗ꯭ꯔꯗꯤ ꯃꯥꯁꯨ ꯎꯄꯥꯏꯗꯣ ꯂꯩꯇꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯟꯗ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯨ ꯌꯥꯔꯦ ꯌꯥꯕꯗꯤ ꯆꯟꯁꯦ ꯃꯥꯡꯒꯣꯟ ꯀꯥꯔꯦꯀꯣ ꯃꯥꯁꯦ ꯆꯦꯟꯗꯦ ꯅꯨꯄꯥꯁꯦ ꯆꯟꯒ ꯌꯦꯡꯅꯕꯗꯤ ꯑꯍꯟꯅꯦꯕ ꯁꯨꯝ ꯃꯕꯨꯡ ꯍꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯍꯟ ꯑꯣꯏꯔꯦꯀꯣ ꯅꯨꯄꯥꯁꯤꯒ ꯆꯟꯒ ꯌꯦꯡꯅꯕꯗ ꯑꯗꯨꯒ ꯃꯥꯡꯒꯣꯟ ꯀꯥꯔꯒ ꯃꯣꯏꯁꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏ ꯍꯩꯖꯤꯡꯄꯣꯠ ꯂꯩꯗꯅ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯁꯤꯗ ꯂꯇꯥꯁꯦ ꯂꯥꯛꯑꯦꯕ ꯂꯇꯥꯁꯦ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯂꯇꯥ ꯂꯨꯍꯣꯡꯕꯗ ꯄꯥꯡꯈꯤꯕ ꯄꯣꯠꯁꯦ ꯄꯣꯄꯥꯡꯁꯦ ꯂꯇꯥꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯤ ꯅꯠꯇꯕ ꯄꯣꯠ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯄ ꯑꯗ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯂꯇꯥꯁꯦ ꯃꯥꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯀꯥꯏꯅ ꯈꯜꯂꯒꯀꯣ ꯂꯇꯥꯁꯤꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯁꯤꯅꯤ ꯂꯇꯥꯅ ꯋꯥꯔꯤ ꯑꯝꯇ ꯁꯨꯃꯥꯏꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯇꯥꯡ ꯊꯣꯛꯑꯦꯕꯀꯣ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯀꯤ ꯏꯔꯥꯡ ꯂꯥꯡꯕꯗ ꯆꯟꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯤꯅꯤ ꯁꯤꯁꯤꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯕ ꯄꯣꯠꯇꯨꯅꯦ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯑꯉꯝꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ ꯁꯤꯅꯤ ꯃꯥꯁꯦ ꯏꯪꯉꯛꯑꯦꯕ ꯍꯥꯏꯗꯤ ꯑꯉꯝꯁꯤꯒ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯑꯉꯝꯁꯤ ꯅꯣꯡꯃꯇ ꯀꯧꯅꯕꯁꯨ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯤꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯪ ꯂꯨꯍꯣꯡꯗꯣꯔꯦ ꯇꯥꯕꯗ ꯑꯉꯝꯁꯦ ꯅꯣꯡꯃ ꯃꯣꯏꯗ ꯂꯥꯛꯑꯝꯃꯦ ꯃꯣꯏꯗ ꯂꯥꯛꯑꯝꯃꯒ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯆꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯥꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯖꯔꯝꯕꯅꯤ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡ ꯌꯥꯏ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯄꯥꯡꯉꯨꯕꯗꯣ ꯁꯨꯝ ꯑꯉꯝꯒꯤ ꯅꯨꯄꯤꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯦ ꯍꯣꯡꯉꯒ ꯑꯇꯩꯗ ꯄꯥꯡꯗ꯭ꯔꯒ ꯃꯉꯣꯟꯗ ꯄꯥꯡꯉꯤꯁꯦ ꯀꯥꯏ ꯍꯥꯏꯔꯛꯀꯅꯤꯁꯨ ꯈꯟꯕ ꯑꯗꯒꯤ ꯆꯠꯂꯣꯏꯒꯤ ꯃꯃꯥꯅ ꯂꯧꯕꯤꯅꯤ ꯂꯧꯕꯤꯔꯣꯏ ꯑꯗꯩ ꯄꯣꯄꯥꯡꯗꯣ ꯂꯪꯊꯣꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯁꯦ ꯈꯟꯕꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯇꯥꯗ ꯇꯧꯔꯒ ꯃꯥꯅ ꯂꯩꯖꯔꯛꯄ ꯗꯤꯅꯔ ꯁꯦꯠꯅꯤ ꯍꯥꯏꯀꯣ ꯗꯤꯅꯔ ꯁꯦꯠꯁꯦ ꯃꯥꯅ ꯄꯤꯕꯅꯤ ꯂꯇꯥꯗ ꯑꯝꯇ ꯄꯤꯕꯤꯌꯣꯅ ꯍꯥꯏ ꯁꯤꯁꯦ ꯄꯤꯔꯛꯄ ꯀꯥꯟꯁꯤꯗ ꯆꯟꯁꯦ ꯃꯥꯁꯦ ꯍꯧꯈꯤꯕ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯦꯕ ꯀꯥꯎꯔꯒꯦ ꯈꯟꯕꯁꯦ ꯉꯝꯗꯕꯗꯣ ꯍꯥꯏꯗꯤ ꯅꯪ ꯑꯩꯒ ꯁꯥꯎꯅꯔꯒꯁꯨ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯁꯦ ꯀꯥꯎꯗ꯭ꯔꯤꯕꯣꯏꯔꯦ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯃꯥꯁꯨ ꯂꯨꯍꯣꯡꯉꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯐꯥꯎꯗ ꯃꯥ ꯀꯥꯎꯕ ꯉꯝꯗꯦ ꯆꯟꯅꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯁꯤꯃꯛꯅ ꯃꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯒꯤꯀꯣ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯃꯅꯦꯝ ꯃꯀꯨ ꯀꯥꯎꯊꯣꯛꯀꯅꯤ ꯃꯣꯏꯕꯨ ꯃꯤꯔꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯃꯥ ꯃꯉꯣꯟꯗ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯌꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯗꯤꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯣ ꯑꯣꯔ ꯅꯨꯄꯤ ꯑꯣꯏꯔꯣꯀꯣ ꯁꯤꯅ ꯍꯌꯦꯡꯋꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯄꯩꯁా ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯂꯝꯕꯤꯗ ꯆꯠꯍꯟꯒꯅꯤ ꯊꯤꯡꯉꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯆꯟꯅꯗꯤ ꯁꯨꯛꯇꯤꯡ ꯊꯤꯡꯉꯣꯏ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯁꯦꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯃꯟꯗꯣꯝ ꯆꯍꯥꯏꯗ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯅꯤꯡꯈꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ
ꯑꯗꯨꯗ ꯃꯥꯅ ꯃꯗꯣꯝ ꯆꯥꯎꯗꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯆꯦꯞꯊꯔꯒ ꯌꯦꯡꯍꯧꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯛ ꯀꯥꯎꯕ ꯉꯝꯗꯅ ꯂꯩ ꯍꯥꯏ ꯍꯣꯏ ꯃꯥꯅ ꯉꯥꯏꯍꯥꯛꯀꯤ ꯄꯥꯝꯃꯝꯕ ꯌꯥꯏ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯁꯨ ꯃꯥ ꯅꯤꯡꯁꯤꯡꯉꯤ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯁꯦ ꯆꯟꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯍꯥꯏꯌꯦꯕꯀꯣ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯣꯏꯅ ꯀꯥꯎꯏ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯀꯥꯎꯗꯦ ꯊꯃꯣꯏꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤ ꯋꯥꯅꯤ ꯀꯥꯎꯕꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕꯀꯣ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯤꯗꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯍꯨꯏꯅꯀꯣ ꯕꯦꯔꯥ ꯀꯥꯁꯤꯜꯂꯛꯇꯅ ꯑꯩꯁꯨ ꯈꯤꯇꯪ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ